ꯑꯍꯥꯟꯕꯃꯛꯇꯗ ꯆꯦꯅꯦꯜ ꯑꯁꯤꯒꯤ ꯃꯥꯏꯀꯩꯗꯒꯤ ꯃꯌꯥꯝꯕꯨ ꯇꯔꯥꯝꯅ ꯑꯣꯛꯆꯕꯒ ꯂꯣꯏꯅꯅ ꯃꯤꯔꯥ ꯊꯣꯛꯆꯣꯝꯅ ꯏꯀꯣꯛꯅꯣꯅ ꯈꯨꯔꯨꯝꯖꯔꯤ꯫ ꯃꯍꯧꯁꯥꯒꯨꯝ ꯃꯌꯥꯝꯒꯤꯗꯃꯛꯇ ꯉꯁꯤꯁꯨ ꯌꯥꯝꯅ ꯅꯨꯡꯉꯥꯏꯔꯕ ꯐꯨꯡꯒꯥ ꯋꯥꯔꯤ ꯑꯃ ꯄꯨꯗꯨꯅ ꯂꯥꯛꯆꯔꯤ꯫ ꯋꯥꯔꯤ ꯑꯁꯤꯕꯨ ꯊꯥꯕꯤꯔꯛꯄꯅ ꯕꯕꯤꯅꯥ ꯊꯣꯛꯆꯣꯝ꯫ ꯍꯧꯖꯤꯛ ꯃꯌꯥꯝꯒꯤ ꯃꯐꯝꯗ ꯋꯥꯔꯤ ꯑꯁꯤ ꯈꯨꯗꯣꯜ ꯇꯝꯖꯔꯤ꯫ ꯃꯌꯥꯝ ꯄꯨꯟꯅ ꯇꯥꯃꯤꯟꯅꯔꯁꯤ꯫ ꯃꯃꯥꯡꯉꯩ ꯃꯇꯝꯗꯒꯤ ꯍꯧꯅ ꯈꯨꯜ ꯑꯗꯨ ꯏꯁꯨꯛ ꯁꯨꯛꯅ ꯃꯝꯂꯕ ꯃꯤ ꯀꯌꯥ ꯇꯥꯗꯕ ꯈꯨꯜ ꯑꯃ ꯑꯣꯏꯅ ꯂꯩꯔꯝꯕꯅ ꯊꯪꯅꯕ ꯈꯨꯜꯒꯤ ꯃꯤꯑꯣꯏꯁꯤꯡꯅ ꯈꯨꯜ ꯑꯗꯨꯕꯨ ꯑꯁꯨꯛ ꯈꯨꯜ ꯍꯥꯏꯅ ꯀꯧꯅꯕꯅꯤ꯫ ꯃꯃꯤꯡꯇꯁꯨ ꯅꯠꯇꯅ ꯇꯁꯦꯡꯅ ꯁꯨꯛꯄꯅꯤ ꯈꯨꯜ ꯑꯗꯨ꯫ ꯊꯣꯡꯒꯥꯜ ꯈꯨꯗꯤꯡ ꯀꯣꯟꯊꯣꯡ ꯈꯨꯗꯤꯡ ꯋꯥꯄꯜꯇꯅ ꯄꯨꯡ ꯃꯝꯃꯝꯅ ꯍꯧꯏ꯫ ꯊꯣꯡꯒꯥꯜ ꯑꯃꯗ ꯂꯦꯞꯇꯨꯅ ꯊꯣꯡꯒꯥꯜ ꯑꯃꯗ ꯌꯦꯡꯂꯛꯄꯗ ꯌꯨꯝ ꯑꯃꯒꯤ ꯀꯣꯟꯊꯣꯡ ꯎꯒꯦ ꯐꯪꯕ ꯅꯠꯇꯦ꯫ ꯃꯐꯝ ꯑꯗꯨꯒꯤ ꯃꯁꯛꯇꯨꯒ ꯆꯥꯟꯅꯅꯕ ꯁꯤꯜꯂꯒꯦ ꯈꯜꯂꯕꯔꯥ ꯁꯅꯥꯔꯩ ꯃꯥꯅ꯫ ꯁꯅꯥꯔꯩ ꯂꯩꯁꯥꯕꯤ ꯏꯟꯈꯠꯂꯛꯂꯤꯕꯤꯅꯤ꯫ ꯃꯃꯥ ꯏꯕꯦꯝꯃ ꯇꯣꯝꯕꯤꯒ ꯁꯅꯥꯔꯩꯒꯤ ꯃꯧꯄꯥ ꯗꯣꯖꯣꯒ ꯃꯈꯣꯏ ꯑꯍꯨꯝꯈꯛ ꯂꯩꯕꯅꯤ ꯌꯨꯝ ꯑꯗꯨꯗ꯫ ꯇꯣꯝꯕꯤꯒꯤ ꯃꯄꯨꯔꯣꯏꯕ ꯁꯅꯥꯔꯩꯒꯤꯅ ꯃꯄꯥꯕꯨꯡ ꯕꯨꯙꯤ ꯃꯇꯝ ꯑꯃꯒꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕꯅꯤ꯫ ꯃꯤꯃꯥꯡꯗ ꯑꯆꯝꯕ ꯑꯃꯥꯏꯕ ꯑꯣꯏꯔꯕꯁꯨ ꯕꯨꯙꯤ ꯂꯥꯏ ꯁꯥꯟꯅꯕ ꯕꯨꯠ ꯁꯥꯟꯅꯕ ꯍꯩꯕ ꯅꯨꯄꯥ ꯑꯃꯈꯛꯅꯤ꯫ ꯑꯗꯨꯕꯨ ꯃꯥꯅ ꯍꯩꯄꯥ ꯁꯥꯕ ꯍꯦꯟꯃꯟꯗꯅ ꯕꯨꯠꯅ ꯐꯥꯎ ꯕꯨꯙꯤꯕꯨ ꯅꯨꯡꯁꯤꯈꯤꯗꯦ꯫ ꯃꯔꯝ ꯑꯗꯨꯅ ꯕꯨꯙꯤꯒꯤ ꯑꯁꯦꯡꯕ ꯇꯟꯖꯥ ꯌꯦꯡꯂꯒ ꯕꯨꯙꯤꯒꯤ ꯕꯨꯠꯁꯤꯡ ꯑꯗꯨꯅ ꯕꯨꯙꯤꯕꯨ ꯅꯝꯂꯒ ꯍꯥꯠꯈꯤꯕꯅꯤ꯫ ꯃꯄꯥꯅ ꯑꯗꯨꯝꯅ ꯂꯥꯏ ꯁꯥꯟꯅꯔꯒ ꯊꯧ ꯂꯣꯏꯁꯤꯜꯂꯝꯗꯕꯅ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡ ꯁꯦꯔꯩ ꯆꯠꯄ ꯑꯃꯗꯤ ꯉꯥꯡꯅꯕ ꯌꯥꯗꯕ ꯏꯃꯨꯡ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯃꯗꯨ ꯄꯨꯝꯕ ꯀꯅꯥꯅꯁꯨ ꯈꯪꯗꯦ꯫ ꯃꯄꯥꯜꯗꯒꯤ ꯂꯥꯛꯇꯨꯅ ꯃꯆꯥ ꯗꯣꯖꯣꯕꯨ ꯀꯧꯔꯤ ꯇꯣꯝꯕꯤꯅ꯫ ꯗꯣꯖꯣ! ꯍꯣꯏ ꯏꯃꯥꯒꯤ ꯗꯣꯖꯣ! ꯍꯩ ꯗꯣꯖꯣ ꯍꯥꯏꯕ ꯅꯥꯐꯟꯕ! ꯗꯣꯖꯣꯅ ꯅꯄꯥꯔꯣ? ꯍꯩ ꯊꯣꯔꯥꯏ ꯃꯆꯥ! ꯅꯃꯥꯗ ꯑꯗꯨꯝꯅ ꯍꯥꯏꯌꯣꯅ ꯅꯣꯏ ꯅꯄꯥꯅ ꯍꯥꯏꯕ꯭ꯔꯥ ꯍꯥ? ꯍꯥꯏꯗ꯭ꯔꯗꯤ ꯀꯩꯅꯣ? ꯃꯤꯉꯣꯟꯗꯕꯨ ꯅꯥꯐꯟꯕ ꯍꯥꯏꯔꯒ ꯀꯅꯥꯅ ꯍꯔꯥꯎꯅ ꯈꯨꯝꯃꯛꯇꯣꯏꯅꯣ? ꯑꯇꯩꯗꯒ ꯍꯥꯏꯕ ꯅꯠꯇꯦ ꯑꯗꯨꯁꯨ ꯃꯆꯥ ꯑꯩꯉꯣꯟꯗ꯫ ꯅꯣꯏ ꯂꯧꯗꯅ ꯐꯜꯂꯤꯅꯦꯗꯤ ꯈꯪꯗ꯭ꯔꯤ꯫ ꯅꯪꯒꯤ ꯅꯋꯣꯡꯗꯨꯗꯤ ꯁꯥꯕꯤꯅ ꯃꯃꯥ ꯅꯣꯛꯅꯩꯌꯦ ꯑꯗꯨꯅꯤ꯫ ꯍꯣ ꯑꯩꯈꯣꯏꯗꯤꯅꯦ ꯈꯖꯤꯛꯇꯗꯤ ꯐꯟꯕ꯫ ꯅꯪꯗꯤ ꯑꯃꯨꯛ ꯇꯣꯏꯕ꯫ ꯊꯩꯅꯔꯒ ꯆꯠꯄꯗ ꯅꯅꯥꯗꯨꯅ ꯈꯦꯠꯀꯦꯕꯨ ꯇꯧꯏꯅꯦ꯫ ꯏꯆꯥꯅ ꯍꯥꯏꯕꯒꯤ ꯂꯩꯃꯤꯟꯅꯔꯕꯅꯤ꯫ ꯃꯤꯒꯤ ꯃꯆꯥꯒ ꯑꯣꯏꯔꯝꯃꯗꯤꯅꯦ ꯌꯨꯝꯁꯤꯗꯒ ꯂꯩꯍꯜꯂꯣꯏꯗꯕꯅꯤ꯫ ꯅꯨꯄꯥꯅꯦꯅ ꯃꯆꯤꯟꯅ ꯃꯆꯤꯟ ꯀꯜꯂꯤꯕ ꯑꯣꯟꯁꯤꯟꯅꯕꯒ ꯇꯟꯖꯩ꯫ ꯀꯅꯥꯕꯨ ꯂꯧꯔꯤꯅꯣ ꯈꯪꯗꯦꯅꯦ꯫ ꯍꯣꯏꯁꯦ ꯅꯆꯥ ꯑꯣꯏꯅ ꯐꯪꯖꯔꯤꯁꯦ ꯅꯔꯥꯏꯕꯛꯇꯣ ꯐꯔꯕꯅꯤ꯫ ꯅꯣꯏꯒꯤ ꯅꯁꯛꯇꯨꯒ ꯍꯥꯏꯔꯨꯔꯗꯤ ꯑꯩꯁꯦ ꯐꯖꯃꯟꯈ꯭ꯔꯕꯅꯤ꯫ ꯆꯤꯟꯁꯤꯁꯨ ꯏꯃꯥ ꯂꯧꯗꯅ ꯀꯜꯂꯤꯕ꯫ ꯄꯥꯕꯗꯨꯁꯨ ꯃꯁꯛ ꯐꯖꯅꯕꯨꯗꯤ ꯈꯪꯍꯧꯗꯦ ꯍꯥꯏꯕꯩ ꯋꯥꯅꯤ꯫ ꯁꯤꯔꯤꯕ ꯈꯨꯁꯤꯗꯨꯒ ꯄꯥꯕꯒꯤ ꯃꯔꯝꯗꯅꯦ ꯃꯤꯅ ꯉꯥꯡꯅꯔꯤꯕ ꯃꯌꯥꯝꯁꯤꯒ ꯑꯩꯅ ꯈꯟꯕꯗ ꯄꯥꯕꯗꯣ ꯌꯣꯡꯒ ꯃꯥꯜꯂꯝꯗꯣꯏ ꯃꯥꯜꯂꯤ꯫ ꯍꯔꯤ 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 ꯂꯥꯏ ꯑꯣꯟꯈ꯭ꯔꯕ ꯃꯄꯥꯁꯤꯐꯥꯎ ꯍꯦꯛ ꯆꯤꯡꯊꯣꯛꯇꯨꯅ ꯁꯤꯗ ꯌꯦꯡꯃꯤ꯫ ꯍꯥꯏ ꯑꯊꯤꯕ ꯅꯥꯐꯟ ꯑꯃꯨꯛ ꯀꯥꯇ꯭ꯔꯣ! ꯅꯄꯥꯗꯨꯅ ꯄꯣꯛꯄꯤꯔꯝꯕꯩꯅꯤꯅꯦ ꯅꯪꯅ ꯍꯧꯖꯤꯛ ꯅꯃꯥꯗꯅ ꯆꯤꯟ ꯈꯨꯝꯂꯒ ꯈꯠꯅꯕ ꯉꯝꯂꯤꯕꯁꯦ꯫ ꯍꯥꯏ ꯑꯣꯜꯂꯛꯈꯤ ꯅꯄꯥ ꯌꯥꯏꯕꯤ ꯃꯆꯥ ꯅꯪꯕꯨ ꯇꯧꯍꯩꯔꯤꯕ꯭ꯔꯕ? ꯌꯥꯔꯤꯁꯦ ꯅꯪꯒ ꯑꯣꯟꯁꯤꯟꯅꯔꯒ ꯋꯥ ꯉꯥꯡꯅꯕꯒ ꯁꯪꯗꯦ꯫ ꯆꯥꯛ ꯊꯤꯔꯨꯔꯣ ꯑꯩꯁꯦ ꯆꯥꯛ ꯂꯥꯝꯃꯕꯅꯤ꯫ ꯃꯇꯥꯡ ꯑꯗꯨꯗ ꯁꯅꯥꯔꯩ ꯏꯃꯨꯡꯗꯒꯤ ꯂꯥꯎꯔꯛꯏ꯫ ꯍꯣ ꯇꯣꯝꯕꯤ ꯍꯥꯏꯕꯤ ꯅꯠꯇ꯭ꯔꯪ ꯆꯠꯄꯤ! ꯗꯣꯖꯣꯅ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯗꯨ ꯆꯨꯝꯃꯦ꯫ ꯑꯩꯁꯨ ꯂꯥꯝꯈꯤꯕꯅꯦ꯫ ꯃꯥꯅ ꯍꯥꯏꯔꯒ ꯅꯤꯡꯁꯤꯡꯉꯦ꯫ ꯆꯥꯛꯇꯣ ꯊꯤꯔꯣ ꯅꯠꯇ꯭ꯔꯒ ꯆꯐꯨ ꯇꯥꯡꯊꯣꯛꯑꯒ ꯑꯗꯨꯝ ꯆꯥꯔꯁꯤꯔꯣ? ꯇꯣꯝꯕꯤꯅ ꯍꯥꯏ ꯁꯅꯥꯔꯩ ꯍꯥꯏꯕꯤ ꯁꯣꯅꯣꯔꯩ! ꯉꯁꯥꯏꯈꯩ ꯀꯥꯏ ꯂꯩꯔꯨꯒꯦ? ꯅꯁꯛ ꯅꯁꯥꯒꯗꯣ ꯎꯖꯒꯦ ꯐꯪꯗꯦꯅꯦ꯫ ꯅꯕꯨꯛꯇꯣ ꯂꯥꯝꯃꯕꯅꯤꯅ ꯂꯥꯎ ꯈꯣꯡꯕ ꯍꯧꯔꯛꯏꯕꯅꯤꯅꯦ꯫ ꯂꯥꯝꯃꯦꯕꯨ ꯂꯥꯝꯃꯦ ꯍꯥꯏꯕꯅꯤ꯫ ꯑꯩ ꯂꯥꯏꯔꯤꯛꯁꯦ ꯄꯥꯕ ꯂꯣꯏꯔꯛꯇꯧꯔꯕꯅꯤꯀꯣ꯫ ꯑꯩꯅ ꯁꯤ ꯃꯇꯦꯛꯁꯦ ꯍꯦꯛ ꯄꯥꯕ ꯂꯣꯏꯕꯗ ꯆꯥꯛ ꯊꯤꯗ꯭ꯔꯕ ꯑꯩꯅ ꯀꯩꯗꯧꯔꯒꯦ ꯌꯦꯡꯉꯣ꯫ ꯇꯣꯝꯕꯤ ꯃꯆꯥꯅ ꯂꯥꯏꯔꯤꯛ ꯄꯥꯔꯦ ꯍꯥꯏꯕꯗꯨ ꯇꯥꯕꯗ ꯄꯥꯈꯠꯅ ꯁꯅꯥꯔꯩꯒꯤ ꯃꯅꯥꯛꯇ ꯆꯦꯟꯁꯤꯜꯂꯛꯇꯨꯅ ꯍꯩ ꯑꯉꯥꯎꯕꯤ! ꯃꯁꯤꯒꯤ ꯂꯥꯏꯔꯤꯛꯁꯤ ꯄꯥꯎ ꯍꯩꯗꯤ ꯀꯅꯥꯅ ꯍꯥꯏ ꯍꯥ? ꯂꯥꯏꯔꯤꯛꯁꯦ ꯄꯥꯔꯒ ꯈꯨꯜ ꯂꯩꯀꯥꯏꯁꯦ ꯃꯊꯛ ꯃꯈꯥ ꯑꯣꯜꯍꯜꯂꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣ? ꯅꯪꯀꯣ ꯍꯥꯏꯕꯤꯗꯦ ꯍꯥꯏꯔꯤꯁꯤꯅꯤ꯫ ꯃꯊꯣꯡ ꯆꯥꯗꯕ ꯊꯕꯛ ꯌꯥꯝ ꯇꯧꯁꯅꯨꯀꯣ꯫ ꯉꯥꯎꯔꯤꯅꯦꯅ ꯆꯨꯝꯅ ꯉꯥꯎꯒꯦ ꯍꯥꯏꯗꯦꯅꯦ꯫ ꯑꯁꯨꯛ ꯂꯨꯈ꯭ꯔꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯀꯗꯥꯏꯗꯒꯤ ꯀꯣꯠꯂꯨꯔꯤꯕꯅꯣ ꯍꯥꯏꯕꯅꯤꯗ꯫ ꯑꯩ ꯁꯤꯖꯅꯤꯡꯉꯦꯍꯦ꯫ ꯃꯄꯥ ꯑꯉꯥꯎꯕꯗꯨꯅ ꯃꯊꯣꯡ ꯃꯔꯝꯗꯤ ꯈꯪꯗꯅ ꯃꯆꯤ ꯂꯣꯠꯂꯝꯕ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛ ꯃꯌꯥꯝꯁꯦ ꯍꯧꯖꯤꯛꯇꯤ ꯃꯆꯥꯅꯨꯄꯤꯁꯤꯅ ꯀꯥꯏꯗꯅ ꯍꯦꯛꯇ ꯄꯨꯊꯣꯔꯛꯇꯨꯅ ꯄꯥꯔꯤꯕ꯫ ꯅꯣꯡꯃꯗꯤꯅꯦ ꯁꯣꯏꯔꯣꯏ ꯍꯥꯏꯁꯤꯅꯤ ꯑꯉꯥꯎꯕꯤꯅ ꯄꯥꯕ ꯂꯥꯏꯔꯤꯛꯁꯨ ꯃꯊꯧ ꯇꯧꯔꯛꯀꯗꯧꯔꯤꯕꯅꯤꯀꯣ꯫ ꯂꯥꯏ ꯃꯣꯏꯁꯨ ꯈꯪꯖꯗꯗꯅ ꯇꯧꯔꯤꯅꯦ ꯍꯥꯏꯅ ꯀꯩꯁꯨ ꯉꯥꯛꯄꯤꯗꯣꯏ ꯅꯠꯇꯦꯕ꯫ ꯍꯦꯛ ꯀꯧꯔꯨꯕꯗꯅꯦ ꯄꯥꯏꯊꯣꯔꯛꯇꯣꯏ ꯉꯥꯏꯔꯒ ꯂꯩꯕ ꯉꯥꯛꯇꯅꯦꯕ꯫ ꯅꯪ ꯃꯇꯨꯡꯗꯗꯤ ꯁꯤꯒꯨꯝꯕ ꯂꯥꯏꯔꯤꯛꯁꯤꯡꯁꯦ ꯄꯥꯕ ꯌꯥꯔꯣꯏꯀꯣ ꯅꯪ꯫ ꯁꯅꯥꯔꯩ ꯃꯃꯥꯅ ꯂꯥꯏꯔꯤꯛꯇꯨ ꯃꯨꯟꯈꯤꯕꯗꯨꯗ ꯌꯥꯝ ꯁꯥꯎꯅ ꯌꯦꯡꯗꯨꯅ ꯂꯩ꯫ ꯍꯩ ꯅꯃꯤꯠꯀꯗꯣ ꯑꯗꯨꯃꯥꯏꯅ ꯌꯦꯡꯉꯛꯀꯅꯨ ꯀꯤꯅꯦ꯫ ꯏꯃꯥ ꯑꯩ ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯕꯅꯤꯀꯣ꯫ ꯉꯁꯥꯏꯗꯒꯤ ꯍꯥꯏꯔꯤꯁꯦ ꯀꯔꯤ ꯑꯣꯏꯅ ꯈꯟꯒꯦꯅꯦꯍꯦ? ꯄꯥꯕ ꯂꯣꯏꯗ꯭ꯔꯤꯌꯦ꯫ ꯅꯪ ꯑꯣ ꯄꯤꯔꯛꯑꯔꯣꯏ? ꯐꯔꯦ ꯂꯧꯁꯤꯟꯖꯧꯅ ꯀꯣꯛꯊꯣꯡ ꯑꯃ ꯂꯩ ꯅꯪꯅ ꯑꯃ ꯂꯧꯈ꯭ꯔꯁꯨ꯫ ꯌꯦꯡꯉꯨꯅꯦꯍꯦ ꯃꯁꯤ ꯑꯩꯗꯤ ꯍꯥꯏꯔꯤꯁꯤꯅꯤꯀꯣ ꯍꯦꯛ
ꯄꯥꯔꯝꯕ ꯊꯦꯡꯅꯔꯕ ꯅꯪ ꯏꯃꯥꯕꯨ ꯐꯠꯇꯦ ꯍꯥꯏꯅꯨ ꯄꯥꯅꯤ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯇꯣꯝꯕꯤ ꯉꯥꯡꯅꯕ ꯋꯥꯔꯛꯂꯗꯨꯅ ꯀꯞꯊꯣꯔꯛꯂꯤ ꯇꯁꯦꯡꯕꯗꯤ ꯇꯣꯝꯕꯤ ꯑꯁꯨꯝꯅ ꯏꯁꯧ ꯌꯥꯝꯅ ꯂꯥꯡꯂꯝꯕ ꯅꯠꯇꯦ ꯃꯤꯔꯣꯜ ꯇꯥꯗꯕ ꯃꯆꯥꯅꯤꯕꯨ ꯂꯥꯎꯅꯅꯕ ꯍꯣꯠꯅꯕꯗ ꯃꯀꯣꯛꯀꯤ ꯃꯁꯝ ꯐꯥꯎ ꯃꯇꯝ ꯆꯥꯅ ꯍꯥꯠꯅꯤ ꯈꯪꯗ꯭ꯔꯕꯅꯤ ꯊꯕꯛ ꯑꯃꯠꯇ ꯅꯦꯅꯥ ꯇꯥꯅ ꯇꯧꯖꯒꯦ ꯐꯪꯗ꯭ꯔꯕꯅꯤ ꯁꯅꯥꯔꯩ ꯃꯥꯁꯨ ꯃꯁꯛ ꯃꯇꯧ ꯐꯖꯕꯤ ꯂꯩꯁꯥꯕꯤ ꯃꯆꯥ ꯑꯃ ꯑꯣꯏꯅ ꯍꯧꯔꯛꯏ ꯑꯗꯨꯕꯨ ꯃꯄꯥꯅ ꯁꯥꯟꯅꯔꯝꯂꯒ ꯂꯣꯏꯁꯤꯜꯂꯝꯗꯕ ꯇꯤꯟꯃꯨ ꯂꯥꯏꯃꯨꯁꯤꯡ ꯑꯗꯨꯅ ꯌꯦꯠꯇꯨꯅ ꯂꯩꯕꯅ ꯃꯆꯥꯁꯤꯡꯗ ꯇꯥꯏꯅꯔꯛꯄꯗꯒꯤ ꯁꯅꯥꯔꯩ ꯑꯁꯨꯝꯅ ꯃꯤꯔꯣꯜ ꯇꯥꯗꯕ ꯑꯃꯒꯨꯝ ꯇꯧꯔꯛꯂꯤꯕꯅꯤ ꯃꯇꯝ ꯑꯗꯨꯗ ꯃꯄꯥꯕꯨꯡꯕꯨꯗꯤ ꯃꯥꯒꯤ ꯅꯨꯄꯤ ꯇꯣꯝꯕꯤꯅ ꯈꯪꯗ ꯎꯗꯅꯕꯅꯦ ꯍꯥꯏꯗꯨꯅ ꯂꯥꯏ ꯁꯥꯟꯅꯕꯒꯤ ꯂꯥꯏꯔꯤꯛꯁꯤꯡꯗꯨ ꯃꯆꯤ ꯃꯆꯤ ꯂꯣꯠꯇꯨꯅ ꯊꯝꯈꯤꯕꯁꯤꯡ ꯑꯗꯨ ꯉꯁꯤꯗꯤ ꯃꯆꯥ ꯁꯅꯥꯔꯩꯗ ꯇꯤꯟꯃꯨ ꯂꯥꯏꯃꯤꯁꯤꯡ ꯑꯗꯨꯅ ꯌꯦꯠꯁꯤꯜꯂꯒ ꯂꯥꯏꯔꯤꯛ ꯊꯝꯂꯤꯕ ꯃꯐꯝꯁꯤꯡꯗꯨ ꯑꯃꯃꯝ ꯁꯨꯝ ꯇꯥꯊꯣꯛꯂꯒ ꯁꯅꯥꯔꯩꯗ ꯄꯥꯍꯟꯕꯅꯤ ꯑꯗꯨꯃꯛꯅ ꯗꯣꯖꯣ ꯃꯥꯗꯤ ꯋꯥꯈꯜ ꯆꯣꯏꯕꯗꯤ ꯅꯠꯇꯦ ꯉꯥꯡꯅ ꯁꯛꯅꯕ ꯋꯥꯕ ꯃꯃꯥꯅ ꯍꯥꯏꯕ ꯇꯥꯗꯕ ꯃꯆꯥ ꯍꯥꯏꯗꯨ ꯑꯣꯏꯔꯤ ꯁꯅꯥꯔꯩ ꯃꯃꯥꯅ ꯂꯥꯏꯔꯤꯛ ꯑꯗꯨ ꯂꯧꯁꯤꯟꯈ꯭ꯔꯕꯗ ꯃꯃꯥꯡ ꯁꯪꯒꯣꯏꯗ ꯊꯝꯂꯤꯕ ꯁꯤꯖꯤꯟꯅꯗ꯭ꯔꯤꯕ ꯀꯣꯠ ꯑꯃꯟꯕ ꯑꯗꯨꯒꯤ ꯃꯔꯨꯝꯗ ꯂꯩꯔꯤꯕ ꯂꯥꯏꯔꯤꯛ ꯑꯗꯨꯕꯨ ꯂꯧꯊꯣꯛꯂꯗꯨꯅ ꯋꯥꯄꯜ ꯍꯧꯕ ꯃꯔꯛꯇꯨꯗ ꯆꯪꯗꯨꯅ ꯄꯥꯔꯤ ꯁꯅꯥꯔꯩꯅ ꯂꯥꯏꯔꯤꯛꯇꯨꯒꯤ ꯑꯍꯥꯟꯕ ꯂꯃꯥꯏ ꯑꯗꯨ ꯄꯥꯕ ꯂꯣꯏꯁꯤꯜꯂꯛꯄꯗ ꯍꯧꯔꯤꯕ ꯎꯄꯥꯜ ꯋꯥꯄꯥꯜꯁꯤꯡ ꯑꯗꯨ ꯑꯀꯟꯕ ꯅꯨꯡꯁꯤꯠ ꯑꯃ ꯁꯤꯜꯂꯛꯄꯒꯨꯝ ꯐꯦꯔꯦ ꯐꯦꯔꯦ ꯍꯥꯏꯔꯤ ꯁꯅꯥꯔꯩ ꯁꯥꯎꯔꯞꯅ ꯑꯩꯅꯅꯤꯀꯣ ꯄꯥꯔꯤꯁꯦ ꯑꯩꯉꯣꯟꯗꯒꯗꯤ ꯍꯧꯔꯛꯀꯅꯨ ꯃꯇꯥꯡ ꯑꯗꯨꯗ ꯇꯣꯝꯕꯤ ꯃꯆꯥꯕꯨ ꯂꯥꯛꯇꯅ ꯀꯧꯔꯛꯏ ꯍꯣ ꯁꯣꯅꯣꯔꯦ ꯍꯣ ꯏꯃꯥꯒꯤ ꯁꯣꯅꯣꯔꯦ ꯁꯅꯥꯔꯩ ꯇꯧꯔꯤꯕ ꯊꯕꯛꯇꯨ ꯀꯥꯏꯔꯕꯗ ꯁꯥꯎꯅ ꯅꯄꯥꯔꯣ ꯏ ꯀꯗꯥꯏꯗꯒꯤꯅꯣ ꯃꯥꯅ ꯈꯨꯝꯃꯛꯏꯁꯤꯕꯣ ꯁꯅꯥꯔꯩ ꯃꯈꯨꯠꯇ ꯄꯥꯏꯔꯤꯕ ꯂꯥꯏꯔꯤꯛꯇꯨ ꯋꯥꯄꯜ ꯑꯗꯨꯒꯤ ꯃꯅꯨꯡ ꯈꯔ ꯑꯣꯏꯔꯞ ꯇꯧꯕ ꯃꯐꯝꯗ ꯂꯪꯁꯤꯜꯂꯝꯗꯨꯅ ꯑꯩ ꯁꯤꯗ ꯂꯩꯌꯦ ꯀꯔꯤꯅꯣ ꯀꯣꯏꯀꯧ ꯀꯧꯔꯤꯗꯨꯕꯣ ꯍꯩꯃꯥ ꯅꯪꯗꯤ ꯁꯤꯗ ꯀꯩꯗꯧꯔꯤꯕ ꯍꯥ ꯅꯪ ꯁꯤꯗ ꯀꯩꯗꯧꯔꯤꯅꯣꯕ ꯋꯥꯄꯜ ꯃꯔꯛꯁꯤꯗ ꯆꯪꯁꯤꯟꯗꯨꯅ ꯂꯩꯔꯤꯕꯁꯤꯕꯨ ꯂꯤꯟꯅꯒ ꯆꯤ ꯑꯣꯏꯗ꯭ꯔꯥ ꯍꯥꯏꯕꯅꯤꯗ ꯃꯈꯥ ꯂꯩꯀꯥꯏꯒꯤ ꯈꯣꯡꯕ ꯃꯂꯥꯒꯤ ꯂꯨꯍꯣꯡꯕ ꯀꯩ ꯅꯨꯃꯤꯠꯅꯣ ꯏ ꯂꯨꯍꯣꯡꯕꯁꯦ ꯄꯨꯡ ꯀꯌꯥꯗꯒꯤ ꯍꯧꯒꯦ ꯅꯪ ꯀꯩꯗꯧꯒꯦ ꯍꯥꯏꯕꯅꯣ ꯑꯗꯨ ꯈꯪꯉꯒ ꯑꯩꯁꯨ ꯃꯥꯒ ꯇꯤꯟꯅꯈꯤꯕꯅꯦ ꯑꯩ ꯂꯨꯍꯣꯡꯕ ꯆꯠꯇꯣꯏꯅꯦ ꯍꯥꯏ ꯋꯥꯊꯤ ꯇꯧꯅꯨꯀꯣ ꯃꯤꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯀꯅꯤ ꯍꯥꯏꯔꯛꯑꯣ ꯍꯥꯏꯕꯅꯦ ꯏꯃꯥꯒꯤ ꯏꯕꯦꯝꯃ ꯅꯪꯁꯦ ꯀꯃꯥꯏꯅ ꯉꯥꯡꯅꯁꯦ ꯍꯥꯏꯕꯅꯣ ꯑꯩꯕꯨ ꯃꯤꯒꯤ ꯂꯨꯍꯣꯡꯕꯗꯣ ꯀꯥꯏꯅꯕ ꯁꯤꯜꯂꯅꯨꯀꯣ ꯈꯦꯠ ꯏꯃꯥ ꯅꯪ ꯕꯨꯠ ꯊꯥꯖꯤꯜꯂꯛꯎꯔꯥ ꯏ ꯅꯪꯁꯦ ꯕꯨꯠꯀ ꯁꯥꯟꯅꯔꯕꯣ ꯍꯥꯏꯁꯦ ꯁꯥꯟꯅꯩ ꯌꯦꯡꯉꯨꯀꯣ ꯍꯣꯏ ꯏꯇꯥꯎ ꯀꯥꯔꯨꯝꯕ ꯏꯃꯥꯗ ꯑꯃꯨꯛꯇ ꯀꯤꯍꯜꯂꯣ ꯑꯩꯕꯨ ꯎꯁꯤꯠꯇꯕ ꯏꯃꯥꯁꯦ ꯑꯣꯠꯈꯥꯏꯒꯦ ꯂꯥꯛꯑꯣ ꯍꯦ ꯀꯩꯅꯣ ꯅꯪꯅ ꯍꯥꯏꯗꯨꯕꯣ ꯏꯕꯦꯝꯃ ꯀꯩꯅꯣꯕ ꯅꯪ ꯍꯥꯏꯗꯣ ꯑꯁꯦꯡꯕ꯭ꯔꯥ ꯁꯦꯡꯗꯕ꯭ꯔꯥ ꯍꯦꯛꯇꯒ ꯍꯥꯏꯌꯦ ꯏꯃꯥ ꯀꯤꯗꯦꯀꯣ ꯑꯌꯥ ꯊꯣꯛꯂꯛꯇꯤꯌꯦ ꯑꯝꯇ ꯊꯣꯛꯂꯣ ꯍꯥꯏꯕꯅꯦ ꯏꯃꯥꯁꯦ ꯀꯤꯗꯦ ꯍꯥꯏꯌꯦꯕ ꯑꯃꯨꯛꯀꯁꯨ ꯀꯧꯒꯦ ꯈꯪꯅꯤ ꯅꯪ ꯑꯁꯤ ꯍꯥꯏꯔꯒ ꯁꯅꯥꯔꯩ ꯃꯃꯤꯠꯇꯨ ꯎꯏꯁꯤꯟꯗꯨꯅ ꯑꯃꯨꯛ ꯃꯆꯤꯟꯗꯨꯗ ꯃꯨꯔꯨꯝ ꯃꯨꯔꯨꯝ ꯁꯣꯜꯂꯤ ꯌꯥꯔꯦ ꯊꯣꯛꯂꯛꯑꯔꯣꯏ ꯈꯔ ꯀꯤꯕꯤꯒꯦ ꯇꯧꯕꯅꯤ ꯀꯤꯌꯨ ꯌꯥꯗ꯭ꯔꯦ ꯑꯗꯨꯏ ꯁꯔꯨꯛꯅꯦ ꯏꯃꯥ ꯏꯁꯤꯡ ꯊꯥꯡꯒꯠꯄꯤꯒꯦ ꯅꯀꯣꯛ ꯅꯔꯨꯒꯗꯣ ꯑꯃꯨꯛꯇ ꯇꯨꯝꯊꯣꯛꯁꯤꯜꯂꯛꯑꯣ ꯃꯂꯥꯒꯤ ꯂꯨꯍꯣꯡꯕ ꯀꯩ ꯅꯨꯃꯤꯠꯇꯅꯣ ꯍꯥꯏꯕꯅꯤ ꯇꯣꯝꯕꯤ ꯉꯥꯡꯅꯔꯁꯨ ꯑꯣꯏꯔꯔꯣꯏ ꯈꯜꯂꯕꯗ ꯍꯌꯦꯡꯅꯦꯃꯤ ꯅꯪꯕꯣ ꯍꯩ ꯆꯠꯂꯨ ꯂꯥꯛꯂꯨꯅꯨꯀꯣ ꯃꯤꯅ ꯑꯃꯨꯛ ꯐꯨꯕꯤꯔꯛꯁꯅꯤ ꯁꯅꯥꯔꯩ ꯋꯥ ꯃꯈꯥ ꯇꯥꯔꯝꯗ ꯂꯝꯕꯤ ꯑꯆꯧꯕꯔꯣꯝꯗ ꯊꯣꯛꯈ꯭ꯔꯦ ꯁꯅꯥꯔꯩ ꯉꯥꯎꯔꯕꯁꯨ ꯃꯤꯒꯤ ꯊꯧꯗꯣꯛ ꯋꯥꯊꯣꯛꯁꯤꯡꯁꯤ ꯌꯥꯝꯅ ꯆꯠꯆꯅꯤꯡꯉꯤ ꯑꯗꯨꯒ ꯃꯤꯅ ꯂꯨꯍꯣꯡꯕ ꯎꯔꯒ ꯃꯥꯁꯨ ꯌꯥꯝꯅ ꯂꯨꯍꯣꯡꯅꯤꯡꯂꯝꯃꯤ ꯁꯅꯥꯔꯩ ꯃꯥꯅ ꯑꯁꯨꯝ ꯊꯣꯛꯂꯛꯄꯗ ꯑꯍꯜ ꯑꯣꯏꯁꯤꯜꯂꯛꯇꯨꯅ ꯋꯥꯈꯜꯒꯁꯨ ꯈꯔ ꯆꯣꯏꯔꯕꯤ ꯂꯩꯀꯥꯏ ꯊꯪꯅꯕꯒꯤ ꯑꯕꯣꯛ ꯇꯣꯂꯩꯒꯁꯨ ꯊꯦꯡꯅꯔꯝꯃꯤ ꯇꯣꯂꯩ ꯁꯅꯥꯔꯩ ꯎꯕꯗ ꯀꯧꯔꯛꯂꯝꯃꯤ ꯍꯩꯃꯥ ꯏꯕꯦꯝꯃ ꯇꯅꯧꯕꯤ ꯅꯪꯗꯤ ꯎꯗꯕ ꯀꯨꯏꯔꯦꯗ ꯁꯅꯥꯔꯩ ꯍꯅꯨꯕꯤꯗꯨꯅ ꯇꯅꯧꯕꯤ ꯀꯧꯔꯛꯄꯗꯨꯗ ꯃꯃꯤꯠꯇꯨ ꯈꯔ ꯈꯨꯠꯆꯤꯜꯂꯒ ꯍꯅꯨꯕꯤ ꯑꯗꯨꯗ ꯌꯦꯡꯂꯒ ꯃꯀꯣꯛꯇꯨ ꯍꯣꯠꯂꯒ ꯂꯩ ꯀꯔꯤꯅꯣꯅꯦ ꯃꯁꯤꯕꯣ ꯇꯅꯧꯕꯤ ꯅꯪꯕꯨ ꯑꯩ ꯈꯪꯗ꯭ꯔꯕꯔꯅꯦ ꯑꯧ ꯈꯪꯉꯦ ꯑꯗꯣ ꯑꯩ ꯃꯤꯡꯗꯣ ꯇꯅꯧꯕꯤ ꯍꯥꯏꯕ꯭ꯔꯣ ꯑꯆꯥ ꯙꯟꯖꯩꯗ ꯂꯥꯏꯃ ꯃꯁꯥꯒꯤ ꯃꯃꯤꯡ ꯐꯥꯎ ꯈꯪꯗ ꯃꯥꯜꯂꯦ ꯑꯩꯁꯦ ꯁꯅꯥꯔꯩ ꯀꯧꯗꯥꯏꯅꯦ ꯅꯠꯇꯦ ꯇꯅꯧꯕꯤ ꯍꯥꯏꯕ ꯀꯗꯥꯏꯗꯒꯤ ꯁꯅꯥꯔꯩꯅꯣ ꯅꯪꯒꯤ ꯃꯤꯡ ꯇꯅꯧꯕꯤ ꯍꯥꯏꯕꯅꯤ ꯑꯗꯣ ꯅꯪꯕꯨ ꯈꯪꯅꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ ꯂꯩꯇꯦꯗ ꯏꯆꯦ ꯍꯩ ꯏꯆꯦ ꯍꯥꯏꯅꯨꯅꯦ ꯏꯅꯦ ꯍꯥꯏꯌꯣ ꯑꯗꯣ ꯅꯪ ꯑꯩꯒꯤ ꯏꯆꯥ ꯅꯨꯄꯥꯒ ꯂꯨꯍꯣꯡꯉꯁꯤꯔꯕ ꯏꯀꯥꯏꯌꯦꯅꯦ ꯀꯩ ꯃꯤꯡ ꯀꯧꯒꯦ ꯁꯅꯥꯖꯥꯎꯕ ꯀꯧꯋꯦ ꯌꯥꯕꯨꯗꯤ ꯌꯥꯏ ꯑꯗꯣ ꯁꯅꯥꯖꯥꯎꯕꯅ ꯑꯩꯒꯤ ꯂꯨꯍꯣꯡꯁꯦ ꯍꯥꯏꯕ꯭ꯔꯣ ꯍꯥꯏꯗꯦ ꯑꯗꯨ ꯑꯣꯏꯔꯁꯨ ꯀꯔꯤꯒꯤ ꯌꯥꯔꯛꯑꯣꯏꯗꯣꯏꯅꯣ ꯅꯁꯛ ꯐꯖꯔꯤꯕ ꯁꯣꯏꯗꯅ ꯌꯥꯔꯛꯀꯅꯤ ꯑꯗꯨꯗꯤ ꯌꯥꯏꯌꯦ ꯑꯗꯣ ꯂꯨꯍꯣꯡꯕ ꯂꯥꯛꯄꯗꯣ ꯑꯩꯈꯣꯏ ꯌꯨꯝ ꯈꯪꯒꯗ꯭ꯔꯣ ꯀꯔꯤꯒꯤ ꯈꯪꯉꯣꯏꯗꯣꯏꯅꯣ ꯅꯣꯏꯗꯇ ꯂꯩꯔꯝꯂꯤꯕꯅꯦ ꯑꯩꯅꯦꯁꯦ ꯑꯗꯨꯗꯤ ꯑꯩ ꯏꯆꯥ ꯅꯨꯄꯥ ꯄꯨꯔꯒ ꯍꯦꯛꯇ ꯂꯥꯛꯑꯒꯦꯀꯣ ꯑꯧ ꯆꯠꯂꯦ ꯑꯁꯨꯝꯅ ꯇꯣꯂꯩꯁꯨ ꯆꯠꯈ꯭ꯔꯤ ꯁꯅꯥꯔꯩ ꯌꯥꯝ ꯍꯔꯥꯎꯅ ꯂꯩꯍꯧꯔꯤ
ꯃꯥꯅ ꯆꯠꯂꯨꯒꯦ ꯈꯜꯂꯤꯕ ꯂꯨꯍꯣꯡꯐꯝ ꯑꯗꯨꯗ ꯆꯠꯈꯤꯗ꯭ꯔꯤ ꯍꯔꯥꯎ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯑꯣꯏꯅ ꯂꯥꯛꯂꯤ ꯑꯁꯦꯡꯕꯗꯤ ꯇꯣꯂꯩ ꯁꯅꯥꯔꯩꯒ ꯈꯪꯅꯕ ꯅꯠꯇꯦ ꯇꯣꯂꯩꯁꯨ ꯋꯥꯈꯜ ꯆꯣꯏꯕꯒꯤ ꯍꯧꯅꯕꯤ ꯃꯆꯤꯟꯗ ꯊꯣꯛꯂꯛꯄ ꯃꯃꯤꯡ ꯑꯃ ꯍꯦꯛꯇ ꯀꯧꯗꯨꯅ ꯋꯥꯔꯤ ꯁꯥꯔꯛꯂꯤꯕꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯇꯣꯂꯩ ꯃꯈꯥꯔꯣꯝꯗ ꯍꯥꯏꯊꯗꯨꯅ ꯃꯇꯦꯛ ꯑꯃ ꯆꯠꯂꯕ ꯃꯇꯨꯡ ꯃꯧ ꯅꯍꯥ ꯑꯃꯒ ꯑꯃꯨꯛ ꯊꯦꯡꯅꯔꯝꯃꯤ ꯍꯩꯃꯥ ꯕꯤꯅꯥ ꯁꯈꯤꯌꯥ ꯅꯨꯔꯩꯅ ꯀꯔꯤꯅꯣ ꯑꯕꯣ ꯑꯩ ꯅꯨꯔꯩꯅꯤ ꯅꯆꯤꯟꯗꯣ ꯊꯤꯔꯅꯨꯅꯦ ꯏꯕꯦꯝꯃ ꯅꯪꯕꯨ ꯅꯁꯛ ꯈꯪꯗꯕ ꯃꯤꯔꯣ ꯑꯩꯕꯣ ꯍꯣꯏꯁꯦ ꯑꯗꯣ ꯑꯕꯣ ꯁ꯭ꯋꯥꯏ ꯌꯧꯔꯛꯏꯁꯤꯕꯨ ꯌꯨꯝꯒꯤ ꯃꯤ ꯀꯅꯥꯝꯇ ꯈꯪꯍꯧꯗꯕ꯭ꯔꯣ ꯀꯔꯤꯒꯤ ꯈꯪꯍꯟꯗꯣꯏꯕ ꯑꯩꯅ ꯆꯠꯄ ꯈꯨꯗꯤꯡ ꯃꯣꯏꯗ ꯀꯣꯏꯍꯥꯏ ꯍꯥꯏꯔꯒ ꯂꯩꯒꯗ꯭ꯔꯣ ꯑꯉꯥꯡ ꯃꯆꯥꯗꯧꯅ ꯍꯣꯏ ꯆꯨꯝꯃꯤ ꯆꯨꯝꯃꯤ ꯑꯗꯣ ꯑꯕꯣ ꯁ꯭ꯋꯥꯏꯗ ꯉꯥꯛ ꯐꯝꯁꯤ ꯂꯥꯛꯑꯣ ꯍꯣꯏꯅꯦꯍꯦ ꯑꯩꯁꯨ ꯅꯪꯉꯣꯟꯗ ꯋꯥ ꯑꯃ ꯍꯧꯗꯣꯛꯀꯦꯅ ꯇꯧꯔꯤꯕꯅꯤꯅꯦ ꯅꯨꯔꯩ ꯃꯅꯥꯛ ꯑꯗꯨꯋꯥꯏꯗ ꯂꯩꯕ ꯑꯉꯥꯡ ꯑꯃꯗ ꯇꯣꯂꯩꯒꯤ ꯏꯃꯨꯡꯗ ꯇꯣꯂꯩꯕꯨ ꯃꯐꯝꯁꯤꯗ ꯂꯥꯛꯏ ꯂꯧꯕ ꯂꯥꯛꯑꯣ ꯍꯥꯏꯗꯨꯅ ꯍꯥꯏꯈ꯭ꯔꯤ ꯍꯥꯏꯌꯣ ꯑꯕꯣꯛ ꯀꯩ ꯋꯥꯅꯣ ꯉꯥꯏꯈꯣ ꯀꯔꯤꯅꯣ ꯑꯕꯣꯛ ꯍꯥꯏꯕꯣ ꯑꯩꯁꯦ ꯌꯥꯝ ꯑꯍꯜ ꯑꯣꯏꯅ ꯎꯔꯕ꯭ꯔꯣ ꯏꯅꯦꯀꯣ ꯌꯥꯝ ꯍꯩꯅꯗꯦꯀꯣ ꯍꯣꯏꯁꯦ ꯀꯧꯊꯣꯛꯑꯒ ꯂꯣꯏꯔꯦ ꯀꯩꯅꯣ ꯑꯗꯨꯕꯣ ꯌꯦꯡꯉꯣꯏ ꯅꯪꯒꯤ ꯈꯪꯅꯖꯕ ꯄꯥꯈꯪꯒ ꯂꯩꯕ꯭ꯔꯣ ꯂꯩꯇ꯭ꯔꯗꯤꯅꯦ ꯑꯩꯒꯤ ꯃꯧ ꯑꯣꯏꯖꯔꯒꯦꯅ ꯍꯥꯏꯕ ꯂꯥꯛꯂꯤꯕꯅꯤꯅꯦ ꯑꯁ ꯀꯔꯤꯅꯣ ꯏꯅꯦꯅ ꯍꯥꯏꯗꯨꯕꯣ ꯑꯩꯁꯦ ꯃꯧꯅꯤ ꯃꯧ ꯑꯗꯨꯒ ꯏꯅꯦꯒꯤ ꯏꯆꯥꯅꯨꯄꯥ ꯈꯨꯔꯥ ꯁꯅꯥꯇꯣꯝꯕꯗꯣ ꯑꯗꯨꯁꯨ ꯅꯨꯄꯤ ꯊꯤꯔꯗꯨꯗꯤ ꯏꯁꯨꯁꯨ ꯐꯪꯂꯦ ꯍꯥꯏꯅ ꯇꯥꯏꯗ ꯃꯤꯉꯣꯟꯗꯒ ꯍꯥꯏꯔꯨꯅꯨꯀꯣ ꯑꯃꯨꯛ ꯆꯣꯞꯅꯅꯤ ꯍꯩ ꯑꯩꯒꯤ ꯏꯆꯥꯅꯨꯄꯥꯗꯤ ꯄꯥꯈꯪ ꯅꯪꯅ ꯍꯥꯏꯔꯤꯕꯗꯣ ꯃꯤ ꯑꯣꯟꯅꯔꯝꯒꯅꯤ ꯍꯣꯏꯁꯦ ꯑꯕꯣꯛ ꯌꯨꯝꯒꯤ ꯃꯤ ꯀꯧꯈ꯭ꯔꯕꯅꯤ ꯂꯥꯛꯑꯅꯤ ꯁꯤꯗ ꯉꯥꯏꯍꯥꯛ ꯉꯥꯏꯔꯁꯤꯀꯣ ꯍꯩꯃꯥ ꯉꯁꯤ ꯍꯦꯛꯇ ꯂꯥꯛꯑꯒꯦ ꯍꯥꯏꯔꯤꯔꯅꯤ ꯏꯃꯧꯕꯣ ꯍꯣꯏ ꯉꯁꯤ ꯂꯥꯛꯑꯗꯣꯏꯅꯤ ꯉꯥꯏꯍꯥꯛ ꯂꯩꯔꯕ ꯃꯇꯨꯡ ꯁꯅꯥꯇꯣꯝꯕ ꯃꯥꯒꯤ ꯅꯨꯄꯤ ꯊꯥꯔꯤꯛꯀ ꯃꯃꯥꯕꯨ ꯂꯧꯕ ꯂꯥꯛꯏ ꯁꯅꯥꯇꯣꯝꯕꯅ ꯏꯕꯦꯝꯃ ꯅꯨꯔꯩ ꯏꯃꯥꯁꯦ ꯅꯪꯅ ꯃꯐꯝꯁꯤꯗ ꯆꯦꯛꯁꯤꯟꯅ ꯊꯝꯕꯤꯔꯝꯕꯁꯦ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯥꯏꯗꯒꯤ ꯀꯥꯏ ꯆꯠꯈ꯭ꯔꯕꯅꯣꯅ ꯀꯣꯏꯊꯤ ꯊꯤꯅꯕꯗ ꯋꯥꯅꯔꯕꯅꯤ ꯇꯣꯂꯩꯅ ꯍꯩꯃꯥ ꯅꯪ ꯂꯥꯛꯂꯕ꯭ꯔꯣ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ ꯇꯨ ꯁꯤꯗꯒꯤ ꯅꯨꯄꯤ ꯃꯆꯥꯁꯦ ꯃꯁꯛ ꯐꯖꯗꯔꯥ ꯑꯩꯅ ꯏꯃꯧ ꯑꯣꯏꯒꯦꯅ ꯍꯥꯏꯅꯔꯝꯂꯤꯕꯅꯤ ꯃꯥꯅꯁꯨ ꯌꯥꯔꯦ ꯑꯁ ꯑꯩꯈꯣꯏ ꯃꯥꯒꯤ ꯋꯥꯇꯥꯁꯤꯗꯤꯕ ꯂꯧ ꯌꯨꯝ ꯆꯠꯅꯕ ꯇꯧꯔꯁꯤ ꯍꯩꯃꯥ ꯀꯔꯤꯅꯣ ꯅꯪꯅ ꯉꯥꯡꯂꯤꯗꯨꯕꯣ ꯃꯤ ꯅꯨꯄꯤ ꯃꯆꯥꯁꯤꯅ ꯅꯪ ꯂꯥꯛꯂꯒ ꯆꯦꯜꯂꯅꯤꯅ ꯉꯁꯥꯏꯗꯒꯤ ꯉꯥꯏꯔꯤ ꯑꯗꯨꯒ ꯅꯪꯅ ꯉꯥꯡꯂꯤꯕꯗꯨ ꯀꯔꯤꯅꯣ ꯏꯕꯦꯝꯃꯁꯤ ꯏꯀꯥꯏꯈꯤꯔꯣꯏꯗ꯭ꯔꯣ ꯑꯉꯥꯎꯕꯁꯤꯗꯤ ꯍꯣꯏꯁꯦ ꯀꯣꯟꯅ ꯆꯦꯜꯂꯁꯤ ꯉꯁꯤꯗꯤ ꯅꯨꯃꯤꯠ ꯐꯠꯇꯦ ꯆꯠꯂꯁꯤ ꯂꯥꯛꯑꯣꯕ ꯍꯣꯏ ꯏꯕꯦꯝꯃ ꯏꯆꯥꯅꯨꯄꯥꯅ ꯅꯨꯃꯤꯠ ꯐꯠꯇꯦ ꯍꯥꯏ ꯅꯪ ꯁꯥꯎꯅꯨꯀꯣ ꯏꯆꯥꯅꯨꯄꯥꯁꯦ ꯍꯌꯦꯡ ꯊꯥꯔꯛꯀꯦ ꯑꯗꯨꯒ ꯍꯦꯛ ꯆꯦꯜꯂꯣ ꯅꯨꯔꯩꯁꯨ ꯅꯣꯛꯂꯒ ꯍꯣꯏ ꯍꯥꯏꯗꯨꯅ ꯂꯩꯍꯧꯔꯤ ꯑꯁꯨꯝꯅ ꯃꯆꯥ ꯃꯃꯧꯒ ꯂꯣꯏꯅꯅ ꯌꯨꯝ ꯍꯜꯂꯛꯄ ꯂꯝꯕꯤꯗ ꯇꯣꯂꯩ ꯃꯃꯧ ꯊꯥꯔꯤꯛꯇ ꯑꯣꯟꯁꯤꯟꯗꯨꯅ ꯏꯕꯦꯝꯃ ꯅꯪꯗꯤ ꯅꯁꯛ ꯑꯣꯟꯊꯣꯛꯅ ꯐꯖꯈ꯭ꯔꯦꯗ ꯀꯅꯥꯒꯤ ꯃꯆꯥꯅꯣ ꯅꯪꯕꯣ ꯑꯁ ꯋꯥꯒ ꯋꯥꯕꯅꯤ ꯏꯃꯥ ꯋꯥꯊꯤꯗꯣ ꯈꯤꯠ ꯉꯥꯡꯉꯅꯨ ꯍꯥꯏꯆꯤꯟꯗꯣꯝꯕꯤꯌꯥ ꯏꯃꯧ ꯑꯣꯏꯕꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯇꯣꯛꯆꯧꯅ ꯏꯆꯥꯅꯨꯄꯥ ꯑꯐꯕ ꯑꯃ ꯂꯩ ꯄꯤꯒꯦ ꯍꯥꯏꯕꯒꯤ ꯋꯥꯅꯤ ꯍꯩꯃꯥ ꯇꯨ ꯁꯤꯗ ꯆꯠꯂꯤꯁꯤꯅꯤ ꯑꯩꯗꯤ ꯉꯁꯥꯏꯈꯩꯕꯨ ꯎꯔꯨꯗ꯭ꯔꯦ ꯎꯔꯣꯏ ꯑꯁꯨꯝꯅ ꯇꯣꯂꯩ ꯃꯥꯁꯨ ꯅꯥꯇ꯭ꯔꯪ ꯑꯃꯗ ꯂꯩꯔꯤꯕꯅꯤ ꯁꯣꯝꯗ ꯁꯅꯥꯔꯩꯁꯨ ꯑꯍꯜ ꯑꯃꯅ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯕꯗꯨꯗ ꯍꯔꯥꯎꯅ ꯃꯌꯨꯝꯗ ꯆꯦꯜꯂꯛꯏ ꯏꯃꯥ ꯀꯥꯏ ꯂꯩꯒꯦ ꯇꯥꯕ꯭ꯔꯣ ꯇꯣꯝꯕꯤ ꯍꯣ ꯇꯣꯝꯕꯤ ꯇꯧꯔꯣ ꯇꯣꯝꯕꯤ ꯁꯟꯙꯤ ꯆꯩ ꯁꯥꯗꯨꯅ ꯂꯩꯔꯝꯕꯅꯤ ꯅꯋꯥꯔꯣ ꯍꯣꯏ ꯑꯩ ꯏꯋꯥ ꯐꯪꯉꯦ ꯀꯔꯝꯕ ꯅꯨꯄꯥ ꯑꯩꯁꯨ ꯈꯪꯗꯦꯗ ꯍꯅꯨꯕꯤ ꯑꯃ ꯂꯥꯛꯑꯒ ꯃꯃꯧ ꯑꯣꯏꯖꯔꯒꯦꯌꯦ ꯑꯩꯁꯨ ꯌꯥꯅꯤꯡꯗ ꯑꯗꯨꯝ ꯌꯥꯈ꯭ꯔꯦꯗꯅ ꯃꯤꯅ ꯑꯗꯨ ꯌꯥꯝ ꯄꯥꯝꯃꯗꯨꯕ ꯑꯗꯨꯝ ꯌꯥꯊꯣꯛꯈ꯭ꯔꯦ ꯅꯪꯅ ꯌꯥꯊꯣꯛꯈ꯭ꯔꯤꯕ꯭ꯔꯥ ꯍꯣꯏ ꯕꯥ ꯑꯩꯅꯗꯤ ꯌꯨꯝ ꯄꯥꯟꯈꯤꯔꯣꯏꯒꯦꯅ ꯈꯟꯕꯅꯦꯕ ꯅꯨꯄꯥꯁꯤꯡꯁꯤꯅ ꯂꯧꯖꯔꯒꯦ ꯁꯤꯅꯕ ꯑꯃꯨꯛꯇꯣꯏꯕ ꯃꯤꯠꯇꯒ ꯆꯪꯒꯦ ꯇꯧꯏ ꯏꯕꯦꯝꯃ ꯑꯁ꯭ꯋꯥꯏꯗ ꯑꯃꯨꯛꯇ ꯂꯩꯔꯁꯨ ꯁꯟꯊꯤ ꯆꯩꯁꯤꯅꯅꯦ ꯅꯌꯥꯡꯂꯦꯟꯗꯨꯗ ꯀꯜꯂꯗꯤ ꯅꯪ ꯉꯥꯎꯕꯒ ꯍꯟꯅꯤ ꯅꯪꯅ ꯑꯩꯁꯦ ꯉꯥꯎꯕ ꯍꯥꯏꯁꯦ ꯀꯩꯒꯤꯅꯣ ꯉꯥꯎꯔꯤꯁꯦ ꯅꯪꯂ ꯑꯩꯔꯥ ꯑꯩꯔ ꯅꯪꯂꯕ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯁꯞꯇ꯭ꯔꯗꯨꯗ ꯄꯥꯈꯠꯂꯗꯨꯅ ꯑꯩꯅꯦ ꯃꯊꯪꯗꯒꯤ ꯍꯦꯛ ꯍꯥꯏꯔꯕ ꯑꯩꯅ ꯕꯨꯠ ꯊꯥꯖꯤꯜꯂꯒ ꯅꯩꯈꯥꯏꯒꯗꯕꯅꯤ ꯁꯨꯛꯍꯥꯏ ꯍꯦꯛ ꯍꯥꯏꯖꯔꯔꯣꯏ ꯑꯩꯅꯦ ꯁꯨꯛꯍꯥꯏ ꯍꯦꯛ ꯍꯥꯏꯔꯔꯣꯏꯀꯣ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯅꯨꯃꯤꯠ ꯑꯗꯨꯒꯤ ꯅꯨꯃꯤꯗꯥꯡ ꯑꯗꯨ ꯇꯥꯔꯕꯗ ꯇꯣꯝꯕꯤꯒꯤ ꯏꯃꯨꯡ ꯃꯅꯨꯡꯁꯨ ꯆꯥꯛ ꯆꯥꯕ ꯂꯣꯏꯔꯗꯨꯅ ꯐꯃꯨꯡꯗ ꯆꯪꯅꯔꯛꯂꯤ ꯑꯗꯨꯕꯨ ꯈꯪꯍꯧꯗꯅ ꯃꯈꯣꯏꯒꯤ ꯌꯨꯝ ꯃꯊꯛꯀꯤ ꯏ ꯀꯨꯞꯂꯤꯕꯗꯨꯗ ꯁ꯭ꯔꯣ ꯇꯧꯗꯨꯅ ꯃꯤ ꯑꯃ ꯑꯅꯤ ꯆꯠꯄꯒꯨꯝꯅ ꯇꯧꯔꯤ ꯀꯔꯤꯅꯣ ꯇꯧꯔꯤꯁꯤꯅ ꯍꯨꯏꯔ ꯍꯧꯗꯣꯡꯂ ꯑꯍꯤꯡꯁꯤꯗꯕꯣ ꯁꯅꯥꯔꯩ ꯃꯥꯒꯤ ꯀꯥꯗꯒꯤ ꯂꯥꯎꯔꯛꯏ ꯆꯠꯂꯨꯀꯣ ꯇꯥꯅꯤꯡꯗꯦꯀꯣ ꯃꯤꯅ ꯀꯧꯕ ꯀꯥꯟꯗꯅ ꯊꯣꯛꯂꯛꯇꯦ ꯑꯍꯤꯡꯁꯤꯗ ꯅꯄꯥ ꯆꯥꯒꯦꯅ ꯂꯥꯡꯉꯤꯔꯣ ꯀꯔꯤꯅꯣ ꯃꯥꯅ ꯉꯥꯡꯂꯤꯁꯤꯅ ꯑꯁꯤꯕꯨ ꯉꯥꯎꯕꯁꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯑꯕ ꯀꯩꯅꯣꯝ ꯇꯧꯔꯤ ꯃꯤ ꯅꯃꯤꯠꯀꯗꯨ ꯌꯦꯡꯀꯅꯨ ꯑꯩꯅ ꯁꯥꯎꯔꯗꯤ ꯑꯐꯕ ꯑꯣꯏꯔꯣꯏꯀꯣ ꯅꯣꯏ
ꯏꯕꯦꯝꯃ ꯀꯅꯥꯅꯣ ꯉꯁꯥꯏ ꯑꯩꯅ ꯀꯧꯔꯒ ꯊꯣꯛꯂꯛꯇꯕ ꯕꯨꯠꯁꯤꯡꯗꯨꯅꯤ ꯇꯣꯝꯕꯤ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯁ꯭ꯋꯥꯏ ꯂꯥꯎꯏ ꯀꯩꯅꯣ ꯀꯩꯅꯣ ꯅꯪ ꯍꯥꯏꯗꯣ ꯃꯁꯛ ꯑꯁꯦ ꯑꯣꯟꯊꯣꯛꯅ ꯊꯤꯈ꯭ꯔꯦ ꯁꯤꯗ ꯑꯝꯇ ꯂꯥꯎꯅꯤ ꯇꯣꯝꯕꯤ ꯑꯝꯇ ꯌꯦꯡꯉꯣ ꯂꯥꯎꯕ ꯁꯥꯏꯖꯤꯟ ꯃꯊꯛ ꯑꯁꯤꯗ ꯇꯣꯡꯉꯒ ꯅꯣꯛꯏꯁꯦ ꯍꯩꯁꯣꯅꯣꯔꯦ ꯅꯪꯀꯣ ꯅꯪ ꯑꯄꯥꯏ ꯄꯣꯠꯅ ꯊꯨꯝꯃꯛꯀꯅꯤ ꯅꯪ ꯍꯣꯏ ꯏꯇꯥꯎ ꯀꯥꯔꯨꯝꯕ ꯏꯃꯥꯒꯤ ꯀꯥꯗ ꯑꯣꯏꯅ ꯆꯪꯉꯣ ꯏꯃꯥꯁꯦ ꯊꯥꯖꯗ꯭ꯔ ꯃꯥꯜꯂꯦ ꯅꯪꯀꯣ ꯑꯗꯨꯃꯥꯏꯅ ꯍꯥꯏ ꯀꯔꯤꯅꯣ ꯏꯕꯦꯝꯃ ꯅꯪꯅ ꯈꯜꯂꯤꯗꯨꯕꯣ ꯊꯥꯖꯩ ꯍꯥꯏꯔꯣ ꯊꯥꯖꯗꯦ ꯍꯥꯏꯔꯣ ꯊꯥꯖꯩꯌꯦꯕ ꯌꯥꯔꯦ ꯑꯃꯨꯛꯇ ꯇꯨꯃꯤꯟꯅ ꯂꯩꯍꯜꯂꯨ ꯏꯃꯥꯁꯦ ꯀꯤꯕꯅ ꯂꯣꯏꯔꯦ ꯐꯤ ꯃꯥꯡꯁꯤꯟꯒꯗꯧꯔꯦꯅꯤ ꯏꯕꯦꯝꯃ ꯅꯪꯕꯨ ꯏꯃꯥꯁꯦ ꯑꯩꯈꯣꯏꯗꯣ ꯖꯣꯗꯤ ꯊꯥꯖꯕ ꯖꯥꯠꯂꯥ ꯑꯉꯥꯡꯗꯣ ꯇꯨꯝꯂꯤꯉꯩꯗꯨꯗꯅꯦ ꯑꯃꯨꯛ ꯉꯥꯎꯗꯨꯅ ꯆꯠꯈꯤꯕ ꯇꯥꯔꯦ ꯏꯕꯦꯝꯃ ꯑꯃꯨꯛꯇ ꯂꯦꯞꯍꯜꯂꯣꯃꯤ ꯃꯈꯣꯜ ꯃꯌꯥꯝꯁꯦ ꯉꯁꯤꯗꯤ ꯂꯩꯖꯔꯁꯅꯨ ꯍꯌꯦꯡꯗꯩ ꯂꯥꯛꯑꯅꯨ ꯍꯥꯏꯈ꯭ꯔꯒꯦ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯗꯨꯒ ꯑꯣꯟꯁꯤꯟꯅꯗꯨꯅ ꯉꯥꯡꯅꯔꯕꯗꯤ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯅꯤ ꯈꯟꯗꯨꯅ ꯁꯨꯞꯂꯤꯕ ꯐꯩꯖꯨꯞꯇꯨ ꯃꯀꯣꯛ ꯐꯥꯎ ꯆꯤꯡꯈꯠꯇꯨꯅ ꯃꯃꯥꯏ ꯈꯨꯝꯖꯤꯜꯂꯒ ꯇꯨꯝꯈ꯭ꯔꯦ ꯁꯅꯥꯔꯩ ꯂꯥꯡꯂꯤꯕ ꯕꯨꯠ ꯄ꯭ꯔꯦꯠ ꯃꯌꯥꯝ ꯑꯗꯨ ꯀꯔꯤꯁꯨ ꯅꯥꯆꯣꯡꯗ ꯋꯥꯈꯜ ꯀꯟꯅ ꯈꯜꯂꯤ ꯉꯁꯥꯏꯒꯤ ꯅꯨꯄꯤꯗꯨꯅ ꯍꯩꯔꯝꯕ ꯃꯆꯥꯅꯨꯄꯥꯗꯨꯕꯨ ꯃꯁꯛꯀ ꯐꯖꯕ ꯖꯥꯠꯂꯅꯦ ꯍꯌꯦꯡ ꯍꯦꯛꯇ ꯉꯥꯏꯔꯒꯦ ꯑꯩꯁꯦ ꯂꯨꯍꯣꯡꯗꯣꯔꯕꯅꯤꯅꯦ ꯋꯥꯈꯜꯁꯦ ꯑꯣꯟꯊꯣꯛꯅ ꯅꯨꯡꯉꯥꯏꯈ꯭ꯔꯦꯗ ꯑꯩꯒꯤ ꯁꯛꯁꯦ ꯀꯌꯥꯃꯨꯛ ꯌꯥꯝꯅ ꯐꯖꯕ ꯖꯥꯠꯅꯣ ꯃꯣꯏꯅ ꯃꯃꯧ ꯑꯣꯏꯖꯔꯒꯦ ꯀꯥꯏꯅ ꯍꯥꯏꯔꯤꯗꯨꯕꯣ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯥꯕꯨ ꯃꯃꯧ ꯑꯣꯏꯒꯦ ꯍꯥꯏꯔꯝꯕ ꯍꯅꯨꯕꯤ ꯑꯗꯨꯕꯨ ꯉꯥꯏꯕ ꯌꯥꯕ ꯉꯥꯏꯔꯤ ꯑꯗꯨꯕꯨ ꯅꯣꯡꯃꯇꯁꯨ ꯂꯥꯛꯈꯤꯗ꯭ꯔꯦ ꯑꯁꯨꯝ ꯍꯧꯈꯤꯕꯅ ꯂꯝꯇꯥ ꯊꯥꯒꯤ ꯌꯥꯎꯁꯪ ꯍꯥꯏꯕꯗꯨ ꯂꯥꯛꯂꯤ ꯁꯅꯥꯔꯩꯅ ꯇꯣꯝꯕꯤ ꯌꯥꯎꯁꯪ ꯃꯩ ꯊꯥꯈ꯭ꯔꯦ ꯀꯥꯏꯅꯣ ꯑꯩꯒꯤ ꯐꯤ ꯐꯅꯦꯛ ꯏꯇꯥ ꯃꯌꯥꯝꯗꯤ ꯅꯥꯀꯗꯦꯡ ꯆꯠꯄ ꯍꯧꯅꯈ꯭ꯔꯦ ꯀꯥꯏꯅꯣ ꯑꯩꯒꯤ ꯐꯤ ꯐꯅꯦꯛꯇꯣ ꯑꯩ ꯊꯦꯡꯉꯦ ꯍꯥꯏꯕꯅꯤꯅꯦ ꯀꯩꯅꯣ ꯁꯨꯝ ꯃꯣꯟꯗ꯭ꯔꯩꯅꯔꯒ ꯂꯩꯔꯤꯗꯨꯕꯣ ꯍꯥꯏꯁꯣꯅꯣꯔꯦ ꯋꯥꯊꯤ ꯋꯥꯆꯣꯏ ꯉꯥꯡꯅꯨ ꯇꯥꯅꯤꯡꯗꯦꯀꯣ ꯉꯥꯎꯏ ꯍꯥꯏꯔꯒ ꯂꯦꯝꯕ ꯑꯣꯏꯅ ꯇꯧꯔꯗꯅ ꯏꯃꯥ ꯊꯕꯛ ꯃꯌꯥꯝꯁꯦ ꯀꯣꯛ ꯉꯥꯎꯔꯤ ꯑꯃꯨꯛꯇ ꯂꯣꯏꯁꯤꯟꯈꯤꯒꯦ ꯀꯔꯤꯅꯣ ꯑꯩꯁꯦ ꯅꯥꯀꯗꯦꯡ ꯆꯠꯀꯦ ꯍꯥꯏꯕꯅꯦ ꯅꯪꯀꯣ ꯅꯪ ꯅꯠꯇꯦ ꯅꯪꯁꯦ ꯍꯧꯖꯤꯛ ꯆꯍꯤ ꯀꯌꯥ ꯁꯨꯔꯦ ꯅꯪ ꯆꯍꯤ ꯀꯌꯥ ꯁꯨꯔꯒꯦꯕ ꯅꯥꯍꯨꯝꯗꯨꯗꯅꯦ ꯈꯨꯞꯄꯥꯛꯁꯤꯅ ꯊꯥꯖꯤꯜꯂꯛꯀꯅꯤꯀꯣ ꯑꯩꯃꯥ ꯀꯥꯎꯏ ꯑꯩꯁꯦ ꯂꯩꯁꯥꯕꯤꯅꯤꯀꯣ ꯑꯩꯈꯣꯏ ꯂꯩꯀꯥꯏ ꯊꯥꯕꯜꯗꯣ ꯀꯩ ꯅꯨꯃꯤꯠꯇꯅꯤ ꯍꯥꯏꯒꯦꯕ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯤꯅ ꯊꯥꯕꯜ ꯀꯥꯏꯅ ꯄꯜꯂꯛꯄꯗꯨꯗ ꯋꯥꯈꯜ ꯇꯥꯗꯨꯝ ꯈꯟꯗꯨꯅ ꯏꯆꯥꯕꯨ ꯊꯥꯕꯜ ꯆꯣꯡꯕ ꯌꯥꯎꯒꯦ ꯍꯥꯏꯔꯤꯕ꯭ꯔꯣꯅꯦ ꯌꯥꯎꯗꯕꯁꯨ ꯀꯨꯏꯔꯦ ꯉꯥꯏꯍꯥꯛ ꯌꯥꯎꯔꯒꯦ ꯆꯣꯡꯒꯗꯕꯅꯤ ꯑꯗꯨꯅꯤꯗꯅ ꯏꯆꯥꯁꯤꯗꯤ ꯋꯥꯈꯜ ꯇꯥꯎꯀꯣ ꯏꯃꯥꯁꯦ ꯏꯆꯥꯒꯤ ꯈꯟꯕꯗ ꯌꯥꯝꯅ ꯋꯥꯔꯕꯅꯤ ꯏꯃꯥ ꯑꯩꯁꯨ ꯂꯩꯀꯥꯏꯒꯤ ꯊꯧꯔꯝꯁꯦ ꯀꯌꯥ ꯌꯥꯎꯗ꯭ꯔꯦ ꯈꯨꯜꯒꯤ ꯂꯩꯁꯥꯕꯤꯁꯤꯡꯅ ꯀꯔꯤꯅꯣ ꯍꯥꯏꯅ ꯈꯜꯂꯝꯃꯅꯤ ꯑꯗꯨ ꯏꯃꯥ ꯑꯩ ꯐꯖꯅ ꯀꯦꯕꯤꯌꯨꯀꯣ ꯑꯩ ꯊꯥꯕꯜ ꯌꯥꯎꯒꯦꯕ ꯀꯦꯊꯣꯛꯑꯒ ꯂꯣꯏꯔꯦꯗꯅ ꯀꯥꯟꯅꯗꯦ ꯂꯩꯁꯥꯕꯤꯁꯤꯡꯅ ꯁꯦꯜ ꯈꯥꯏꯕꯗꯣ ꯏꯃꯥꯁꯨ ꯏꯆꯥꯒꯤ ꯁꯔꯨꯛ ꯍꯥꯞꯇꯣꯛꯂꯒ ꯂꯣꯏꯔꯦꯗꯅ ꯏꯃꯥꯅꯤ ꯏꯆꯥꯕꯨ ꯅꯤꯡꯊꯤꯅ ꯀꯦꯕꯤꯅꯤ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯉꯁꯤ ꯏꯆꯥꯅ ꯅꯤꯡꯊꯤꯅ ꯉꯥꯡꯁꯛꯄꯁꯤ ꯇꯥꯔꯒ ꯏꯃꯥ ꯌꯥꯝ ꯅꯨꯡꯉꯥꯏꯔꯦ ꯏꯆꯥꯒꯤ ꯍꯦꯛ ꯈꯟꯕꯗꯅꯦ ꯏꯃꯥꯅ ꯀꯌꯥꯗ ꯋꯥꯔꯨꯔꯕꯅꯣ ꯑꯗꯨ ꯏꯃꯥ ꯊꯥꯕꯜꯗꯣ ꯀꯩ ꯅꯨꯃꯤꯠꯇꯅꯣꯕ ꯅꯤꯅꯤ ꯆꯟꯕꯗꯅꯦ ꯍꯥꯏꯕꯅꯤ ꯍꯌꯦꯡꯅꯦ ꯍꯌꯦꯡ ꯑꯗꯨꯗꯤ ꯉꯟꯅ ꯆꯠꯁꯤꯀꯣ ꯏꯃꯥ ꯍꯣꯏ ꯆꯠꯇꯣꯏꯅꯤ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯥꯅ ꯊꯥꯕꯜ ꯆꯣꯡꯒꯅꯤ ꯍꯥꯏꯅ ꯇꯧꯔꯤꯕꯗꯨ ꯀꯝꯗꯧꯒꯗꯧꯔꯤꯕꯅꯣ ꯃꯃꯥ ꯃꯥꯅꯗꯤ ꯃꯆꯥꯒꯤ ꯌꯥꯝꯅ ꯋꯥꯖꯔꯤ ꯃꯤꯗꯧꯅ ꯃꯥꯒꯤ ꯃꯆꯥꯁꯨ ꯀꯦꯗꯨꯅ ꯂꯩꯁꯥꯕꯤ ꯃꯌꯥꯝ ꯃꯔꯛꯇ ꯁꯔꯨꯛ ꯌꯥꯍꯟꯅꯤꯡꯂꯤꯕꯅꯤ ꯑꯗꯨꯕꯨ ꯊꯣꯛ ꯑꯣꯟꯊꯣꯛꯂꯒ ꯁꯅꯥꯔꯩ ꯅꯨꯃꯤꯗꯥꯡ ꯋꯥꯏꯔꯝ ꯑꯣꯏꯁꯤꯜꯂꯛꯄ ꯃꯝꯂꯤ ꯇꯧꯕ ꯑꯗꯨꯋꯥꯏꯗ ꯊꯤꯕ ꯈꯪꯗ꯭ꯔꯦ ꯅꯠꯇꯦ ꯊꯥꯕꯜ ꯆꯣꯡꯗꯣꯏꯅꯦ ꯍꯥꯏꯔꯝꯂꯒ ꯀꯗꯥꯏꯗ ꯑꯃꯨꯛ ꯆꯠꯈ꯭ꯔꯕꯅꯣꯕ ꯃꯗꯨꯒꯤ ꯑꯉꯥꯡꯗꯨꯕꯨ ꯑꯩ ꯃꯊꯥꯁꯤ ꯌꯥꯝꯅ ꯁꯥꯍꯜꯂꯕꯅꯦ ꯃꯥꯅ ꯁꯣꯝꯗ ꯁꯅꯥꯔꯩꯗꯤ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯒꯤ ꯃꯝꯂꯞ ꯇꯧꯕ ꯃꯇꯥꯏꯗ ꯐꯝꯗꯨꯅ ꯃꯌꯥꯝ ꯊꯥꯕꯜ ꯆꯣꯡꯕ ꯍꯧꯕ ꯉꯥꯏꯔꯤ ꯃꯥꯁꯨ ꯆꯣꯡꯒꯗꯧꯔꯤꯕꯅꯤ ꯍꯥꯏꯗꯨꯅ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯖꯤꯟꯈꯤꯕꯅ ꯃꯝꯁꯤꯜꯂꯛꯂꯕꯗ ꯃꯌꯥꯝ ꯊꯣꯛꯂꯛꯇꯨꯅ ꯊꯥꯕꯜ ꯆꯣꯡꯕꯒꯤ ꯁꯦꯝ ꯁꯥꯕ ꯍꯧꯅꯔꯛꯂꯤ ꯁꯅꯥꯔꯩ ꯄ꯭ꯔꯞ ꯆꯪꯁꯤꯟꯗꯨꯅ ꯂꯩꯁꯥꯕꯤꯁꯤꯡ ꯑꯗꯨꯒꯤ ꯃꯔꯛ ꯊꯠꯇꯨꯅ ꯊꯥꯕꯜ ꯑꯗꯨ ꯌꯥꯎꯒꯦ ꯍꯥꯏꯅ ꯇꯧꯔꯨꯕꯗ ꯀꯅꯥꯃꯠꯇꯅ ꯄꯥꯏꯍꯜꯂꯛꯇ꯭ꯔꯤ ꯑꯩꯁꯨ ꯌꯥꯎꯒꯦ ꯍꯥꯏꯕꯅꯦ ꯑꯩꯁꯨ ꯆꯣꯡꯅꯤꯡꯉꯦꯕ ꯑꯗꯨꯕꯨ ꯀꯅꯥꯅꯁꯨ ꯃꯥꯒꯤ ꯄꯥꯎꯈꯨꯝ ꯄꯤꯔꯛꯇ ꯃꯥꯒꯤ ꯆꯣꯡꯐꯝ ꯊꯣꯛꯄ ꯆꯣꯡꯅꯔꯤ ꯁꯅꯥꯔꯩ ꯃꯇꯥꯏꯗ ꯂꯦꯞꯂꯒ ꯃꯌꯥꯝ ꯑꯗꯨꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯃꯌꯨꯝꯂꯣꯝꯗ ꯄ꯭ꯔꯞ ꯆꯠꯈ꯭ꯔꯒ ꯃꯥꯒꯤ ꯊꯣꯡꯒꯥꯜꯒꯤ ꯋꯥꯄꯜ ꯍꯧꯕ ꯃꯔꯛ ꯑꯗꯨꯗ ꯆꯪꯁꯤꯟꯈ꯭ꯔꯦ ꯑꯗꯨꯒ ꯂꯩꯋꯥ ꯁꯣꯟꯕ ꯍꯧꯔꯛꯏ ꯉꯥꯏꯍꯥꯛ ꯁꯣꯜꯂꯝꯂꯒ ꯊꯥꯕꯜ ꯃꯐꯝꯂꯣꯝꯗ ꯑꯃꯨꯛ ꯂꯥꯛꯇꯨꯅ ꯃꯆꯤ ꯃꯔꯨꯝ ꯑꯃꯗ ꯐꯝꯂꯒ ꯕꯨꯠ ꯀꯧꯊꯣꯛꯂꯤ ꯉꯥꯏꯍꯥꯛꯀꯤ ꯃꯇꯨꯡ ꯊꯥꯕꯜ ꯃꯐꯝꯗ ꯊꯥꯜꯂꯝꯕ ꯂꯥꯇꯦꯟꯁꯤꯡ ꯑꯗꯨ ꯃꯊꯪ ꯃꯨꯠꯈꯤꯗꯨꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨ ꯄꯨꯡꯃꯝ ꯃꯝꯈ꯭ꯔꯦ ꯃꯌꯥꯝ ꯍꯧ ꯂꯥꯡꯅꯔꯛꯂꯤ ꯑꯃꯠꯇꯁꯨ ꯅꯠꯇꯅ ꯊꯥꯜꯂꯤꯕ ꯂꯥꯇꯦꯟ ꯄꯨꯝꯕ ꯃꯨꯠꯈꯤꯕꯗꯨꯗ ꯃꯌꯥꯝꯗꯨ ꯉꯛꯄꯅ ꯂꯣꯏꯔꯤ ꯁꯅꯥꯔꯩ ꯃꯥꯁꯨ ꯊꯥꯕꯜ ꯀꯥꯏꯕ ꯑꯗꯨꯗ ꯍꯔꯥꯎꯅ ꯃꯌꯨꯝꯂꯣꯝꯗ ꯍꯜꯂꯛꯏ ꯃꯥꯅ ꯃꯌꯨꯝ ꯍꯦꯛ ꯌꯧꯕꯒ ꯊꯥꯕꯜ ꯃꯈꯣꯜ ꯑꯃꯨꯛ ꯇꯥꯕ ꯍꯧꯔꯛꯏ ꯅꯨꯡꯉꯥꯏꯅꯤ ꯌꯨꯝꯗꯒꯤ ꯍꯦꯛꯇ ꯇꯧꯒꯦ ꯈꯪꯅꯤ
ꯑꯁꯤ ꯍꯥꯏꯗꯨꯅ ꯁꯅꯥꯔꯩ ꯃꯈꯜ ꯃꯈꯜꯒꯤ ꯕꯨꯠ ꯀꯧꯊꯣꯛꯇꯨꯅ ꯊꯥꯕꯜ ꯃꯐꯝ ꯑꯗꯨꯗ ꯊꯥꯕꯜ ꯆꯣꯡꯂꯤꯕ ꯑꯃꯗꯤ ꯕꯥꯕꯣꯛ ꯑꯣꯏꯔꯤꯕ ꯃꯤꯑꯣꯏꯁꯤꯡ ꯑꯗꯨꯗ ꯇꯝꯅꯍꯜꯂꯤ꯫ ꯁꯣꯝꯗ ꯊꯥꯕꯜ ꯃꯐꯝꯗ ꯂꯩꯕ ꯃꯤꯁꯤꯡꯗꯨꯅ ꯊꯥꯕꯜ ꯆꯣꯡꯂꯤꯉꯩ ꯃꯅꯪꯒꯟꯅ ꯈꯨꯄꯥꯛꯅ ꯊꯥꯔꯛꯄ ꯃꯁꯝ ꯆꯤꯡꯂꯛꯄ ꯀꯌꯥꯁꯤ ꯇꯧꯔꯛꯄꯗ ꯃꯤꯑꯣꯏꯁꯤꯡꯗꯨ ꯀꯤꯗꯨꯅ ꯀꯥꯏꯗꯅ ꯆꯦꯜꯂꯝꯃꯤ꯫ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯊꯥꯕꯜ ꯃꯈꯣꯜ ꯑꯗꯨ ꯇꯨꯃꯤꯟ ꯂꯩꯈꯤꯕꯗꯨꯗ ꯁꯅꯥꯔꯩ ꯍꯔꯥꯎꯅ "ꯀꯝꯗꯧꯏ? ꯁꯅꯥꯔꯩ ꯑꯩꯉꯣꯟꯗ ꯍꯧꯈꯣꯗꯅ!" ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯅꯨꯃꯤꯠ ꯑꯗꯨꯗꯤ ꯍꯔꯥꯎ ꯍꯧꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯃꯤꯃꯥꯟꯅꯗꯕꯤ ꯋꯥꯈꯜ ꯆꯣꯏꯔꯕꯤ ꯃꯥꯅ ꯇꯧꯕ ꯊꯕꯛꯄꯨ ꯀꯌꯥ ꯃꯊꯣꯡ ꯆꯥꯅ ꯇꯧꯒꯅꯤ? ꯃꯥꯅ ꯁꯥꯟꯅꯔꯨꯕ ꯕꯨꯠꯁꯤꯡ ꯑꯗꯨꯒꯤ ꯆꯥꯛꯊꯛꯇꯤ ꯊꯥꯕꯤꯗ ꯂꯣꯏꯁꯤꯟꯕ꯭ꯔꯁꯨ ꯂꯣꯏꯁꯤꯟꯗ ꯕꯨꯠꯁꯤꯡ ꯑꯗꯨꯒꯤ ꯂꯩꯐꯝ ꯂꯩꯇ ꯂꯩꯀꯥꯏ ꯈꯨꯜ ꯑꯗꯨꯗ ꯆꯥꯏꯊꯣꯛꯇꯨꯅ ꯂꯩꯕꯅ ꯈꯨꯜ ꯑꯗꯨꯒꯤ ꯃꯤꯑꯣꯏꯁꯤꯡꯗꯨ ꯏꯃꯨꯡꯗꯒꯤ ꯃꯄꯥꯜ ꯊꯣꯛꯅꯈꯤꯗ꯭ꯔꯦ꯫ ꯁꯅꯥꯔꯩ ꯃꯥꯁꯨ ꯅꯣꯡꯃꯒꯤ ꯉꯥꯎꯕ ꯁꯨꯝ ꯍꯦꯟꯖꯤꯜꯂꯛꯂꯤ꯫ ꯇꯣꯝꯕꯤꯅ "ꯏꯕꯦꯝꯃ, ꯀꯔꯤꯅꯣ ꯃꯤ ꯅꯪꯅ ꯇꯧꯔꯤꯗꯨꯕꯣ? ꯁꯤ ꯊꯥꯗꯣꯛꯑꯣ! ꯆꯦꯡꯁꯨ ꯁꯤꯅ ꯂꯣꯏꯔꯕꯅꯦ ꯃꯤ ꯏꯕꯦꯝꯃ꯫ ꯁꯤ ꯑꯃꯨꯛꯇ ꯊꯥꯗꯣꯛꯑꯣ ꯃꯤ! ꯆꯥꯛ ꯑꯣꯏꯅ ꯐꯖꯅ ꯊꯣꯡꯉꯒ ꯆꯥꯁꯦꯕ." "ꯑꯩ ꯆꯥꯛ ꯂꯥꯝꯃꯦ ꯍꯥꯏꯕꯅꯦ." "ꯍꯣꯏ ꯕꯥ, ꯏꯃꯥꯅ ꯏꯆꯥꯒꯤ ꯆꯥꯛ ꯁꯠ ꯊꯣꯡꯂꯛꯑꯒꯦꯕ꯫ ꯁꯤ ꯊꯥꯗꯣꯛꯑꯣꯕꯁꯦ ꯂꯣꯏꯅ ꯍꯩꯗꯣꯛꯄ ꯇꯥꯔꯤ ꯃꯤ." ꯗꯣꯖꯣꯅ "ꯀꯔꯤꯅꯣ ꯏꯆꯦ? ꯆꯦꯡꯁꯦ ꯍꯩꯗꯣꯛꯑꯗꯤ ꯀꯩ ꯆꯥꯗꯣꯔꯤꯒꯦ? ꯅꯪꯒꯤꯗꯨꯕꯨ ꯉꯥꯎꯁꯤꯟꯅꯔꯤꯔꯣ? ꯍꯥ? ꯑꯗꯨꯛ ꯌꯥꯝꯅ ꯃꯊꯣꯡ ꯆꯠꯂꯤꯗꯨ ꯀꯩꯅꯣ? ꯉꯥꯎꯋꯦ ꯍꯥꯏꯔꯒ ꯂꯦꯝꯕ꯭ꯔꯣ?" ꯁꯅꯥꯔꯩ ꯗꯣꯖꯣꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯉꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯆꯦꯗ ꯑꯗꯨꯝꯅ ꯍꯥꯏꯔꯤꯕꯗꯨ ꯀꯔꯤꯒꯤꯅꯣ? ꯅꯪꯁꯦ ꯋꯥꯈꯜ ꯌꯥꯎꯗꯦꯗꯀꯣ." ꯁꯅꯥꯔꯩ ꯗꯣꯖꯣꯗ ꯃꯃꯤꯠ ꯈꯥꯅ ꯌꯦꯡꯂꯝꯂꯒ ꯆꯦꯡ ꯑꯗꯨ ꯈꯪꯊꯥ ꯊꯥꯗꯣꯛꯂꯝꯂꯒ ꯄ꯭ꯔꯞ ꯊꯣꯛꯈꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯅꯨꯄꯥꯗ ꯑꯣꯟꯁꯤꯟꯗꯨꯅ "ꯏꯕꯨꯡꯉꯣ, ꯅꯪꯕꯨ ꯑꯗꯨꯝꯅ ꯍꯥꯏꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯦꯁꯤꯒ ꯃꯥꯟꯅꯔꯨꯔꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯆꯦꯁꯤꯅ ꯀꯩ ꯇꯧꯔꯛꯀꯅꯤ ꯈꯪꯕ ꯉꯝꯗꯦ꯫ ꯅꯆꯦꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗ꯭ꯔꯕꯅꯤꯅꯦ꯫ ꯃꯇꯨꯡꯗ ꯑꯗꯨꯝꯅ ꯍꯥꯏꯅꯨꯀꯣ." ꯍꯥꯏꯖꯕꯩ ꯋꯥꯅꯤ ꯇꯣꯝꯕꯤ꯫ ꯁꯅꯥꯔꯩꯅ ꯃꯆꯥꯅꯨꯄꯥꯗ ꯌꯦꯡꯈ꯭ꯔꯤꯕ ꯃꯤꯠꯌꯦꯡ ꯑꯗꯨꯗ ꯇꯣꯝꯕꯤ ꯂꯩꯐꯝ ꯈꯪꯗꯦ꯫ ꯑꯗꯨꯕꯨ ꯍꯥꯏꯕꯒ ꯇꯧꯕꯒ ꯗꯣꯖꯣ ꯑꯍꯤꯡ ꯇꯨꯝꯈꯤꯕꯗꯒꯤ ꯍꯧꯒꯠꯂꯛꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯇꯧꯐꯝ ꯈꯪꯗ ꯃꯆꯥꯒꯤ ꯊꯋꯥꯏ ꯌꯥꯎꯗ꯭ꯔꯕ ꯍꯛꯆꯥꯡ ꯑꯗꯨ ꯀꯣꯟꯗꯨꯅ ꯀꯞꯄꯤ꯫ "ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯀꯔꯤꯅꯣ ꯅꯪꯅ ꯇꯧꯔꯝꯂꯤꯕꯁꯤꯕꯣ? ꯏꯃꯥꯗꯤ ꯃꯥꯡꯖꯔꯦꯗꯀꯣ꯫ ꯃꯃꯥꯡ ꯃꯄꯣꯛꯇ ꯑꯩꯅ ꯀꯔꯤ ꯄꯥꯞ ꯇꯧꯔꯨꯕꯅꯅꯣ ꯑꯩꯒꯤ ꯄꯨꯟꯁꯤꯗ ꯑꯁꯨꯝꯅ ꯊꯝꯕꯤꯔꯝꯂꯤꯕꯁꯤꯕꯣ? ꯅꯨꯃꯤꯠ ꯊꯥꯒꯨꯝꯅ ꯌꯦꯡꯖꯔꯝꯕ ꯏꯆꯥꯅ ꯆꯠꯈ꯭ꯔꯕꯗꯤ ꯏꯃꯥ ꯀꯅꯥꯒꯤ ꯑꯁꯥꯗ ꯍꯤꯡꯉꯣ ꯍꯥꯏꯕꯅꯣ? ꯅꯆꯦꯁꯤꯅ ꯃꯤꯔꯣꯜ ꯇꯥꯔꯝꯂꯕꯗꯤ ꯏꯃꯥ ꯈꯖꯤꯛꯇꯁꯨ ꯄꯦꯟꯊꯣꯛꯀꯗꯕꯅꯦ꯫ ꯏꯃꯥꯒꯤ ꯏꯕꯨꯡꯉꯣ, ꯃꯃꯣꯏꯗꯀꯣ." ꯁꯣꯝꯗ ꯁꯅꯥꯔꯩꯗꯤ ꯅꯣꯛꯐꯦꯠ ꯇꯧꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤ ꯁꯅꯥꯔꯩ ꯎꯕꯗ ꯁꯥꯎꯅꯤꯡꯕ ꯑꯁꯨꯝ ꯍꯦꯟꯒꯠꯂꯛꯂꯤ꯫ "ꯀꯔꯤꯒꯤꯅꯣ ꯅꯪꯅ ꯅꯣꯛꯂꯤꯗꯣ? ꯍꯥ? ꯀꯔꯤꯒꯤꯅꯣ? ꯅꯅꯥꯎ ꯅꯨꯄꯥ ꯑꯁꯤꯅ ꯑꯔꯣꯏꯕ ꯌꯥꯍꯤꯞ ꯇꯥꯟꯕꯁꯤ ꯎꯔꯒ ꯅꯪꯅ ꯅꯣꯛꯂꯤꯕ ꯀꯔꯤꯒꯤꯅꯣ? ꯅꯪ ꯌꯥꯝ ꯐꯠꯇꯕ ꯃꯆꯥꯅꯦ꯫ ꯍꯥꯠꯂꯣ! ꯑꯩꯁꯨ ꯍꯥꯠꯂꯣ! ꯑꯩ ꯍꯤꯡꯅꯤꯡꯗ꯭ꯔꯦ꯫ ꯑꯩꯈꯣꯏꯅ ꯀꯔꯤ ꯂꯥꯟꯈ꯭ꯔꯒꯦ? ꯅꯪꯅ ꯑꯗꯨꯛ ꯌꯥꯝ ꯐꯠꯇ꯭ꯔꯤꯗꯨ ꯀꯔꯤꯒꯤꯅꯣ? ꯍꯥꯏꯒꯅꯤ, ꯃꯤꯄꯨꯝ ꯈꯨꯗꯤꯡꯗ ꯍꯥꯏꯒꯅꯤ꯫ ꯉꯁꯤ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤ ꯑꯈꯪ ꯃꯌꯥꯝꯁꯦ ꯅꯪꯅ ꯊꯣꯛꯍꯟꯕ ꯉꯥꯛꯇꯅꯤ꯫ ꯑꯩ ꯍꯥꯏꯒꯅꯤꯌꯦ꯫ ꯐꯠꯇꯕꯕꯨ ꯀꯔꯤꯒꯤ ꯂꯣꯠꯁꯤꯟꯗꯨꯅ ꯊꯝꯂꯨꯅꯤ? ꯑꯩꯒꯤ ꯏꯃꯨꯡꯗ ꯊꯣꯛꯂꯤꯕ ꯑꯁꯤꯒꯨꯝ ꯀꯅꯥꯒꯤ ꯃꯐꯝꯗ ꯊꯣꯛꯇꯅꯕ ꯑꯩꯅ ꯍꯥꯏꯒꯅꯤꯌꯦ." ꯁꯅꯥꯔꯩ ꯑꯁꯨꯃꯛ ꯅꯣꯛꯐꯦꯠꯇ ꯇꯧꯗꯨꯅ ꯂꯩꯔꯤ꯫ ꯑꯗꯨꯕꯨ ꯇꯣꯝꯕꯤ ꯀꯔꯤ ꯍꯥꯏꯔꯨꯅꯤ? ꯃꯤꯌꯥꯝꯅ ꯋꯥꯈꯜ ꯆꯣꯏꯔꯤ꯫ ꯃꯤꯃꯥꯟꯅꯗꯦ ꯍꯥꯏꯗꯨꯅ ꯈꯟꯗꯣꯛꯇꯨꯅ ꯊꯝꯂꯕꯤ ꯃꯆꯥꯗꯨꯗ ꯑꯁꯨꯝꯅ ꯁꯨꯝ ꯍꯧꯈꯤꯕꯅ ꯁꯅꯥꯔꯩ ꯈꯨꯜ ꯑꯗꯨꯒꯤ ꯑꯐꯥꯎꯕ ꯑꯃꯥꯏꯕ ꯑꯃ ꯇꯥꯟꯅꯗꯨꯅ ꯁꯅꯥꯔꯩꯕꯨ ꯂꯥꯌꯦꯡꯂꯒꯦ ꯈꯜꯂꯤ꯫ ꯅꯍꯥꯟ ꯃꯈꯩꯁꯨ ꯋꯥꯈꯜ ꯑꯁꯤ ꯈꯜꯂꯕꯁꯨ ꯁꯦꯜ ꯂꯩꯇꯕꯅ ꯌꯦꯡꯊꯣꯛꯇꯨꯅ ꯂꯩꯕꯅꯤ꯫ ꯑꯗꯨꯕꯨ ꯐꯤꯕꯝ ꯑꯁꯤ ꯌꯧꯔꯛꯂꯕꯗ ꯇꯣꯝꯕꯤ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯕꯅ ꯐꯠꯇ꯭ꯔꯦ ꯈꯜꯂꯗꯨꯅ ꯃꯥꯏꯕ ꯈꯦꯂꯦꯟꯒꯤ ꯃꯅꯥꯛꯇ ꯆꯠꯂꯨꯔꯒꯦ ꯈꯜꯂꯤ꯫ ꯇꯣꯝꯕꯤ ꯂꯣꯏꯁꯤꯜꯂꯗꯨꯅ ꯊꯣꯛꯂꯛꯄꯗ ꯃꯆꯥꯅꯨꯄꯤ ꯁꯅꯥꯔꯩꯅ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯗꯨꯅ ꯃꯥꯡꯒꯣꯜ ꯃꯆꯤ ꯑꯗꯨꯗ ꯐꯝꯗꯨꯅ ꯂꯩꯔꯤꯕꯗꯨ ꯍꯥꯏꯐꯦꯠ ꯌꯦꯡꯂꯝꯂꯒ ꯃꯥꯏꯕꯗꯨꯒꯤ ꯃꯅꯥꯛꯇ ꯆꯠꯈ꯭ꯔꯦ꯫ ꯇꯣꯝꯕꯤꯅ "ꯗꯥꯗꯥ, ꯑꯩꯅ ꯂꯥꯛꯂꯤꯁꯦ ꯈꯔꯗꯤ ꯊꯦꯡꯈ꯭ꯔꯦ꯫ ꯑꯗꯨꯕꯨ ꯇꯥꯗꯅ ꯑꯩꯒꯤ ꯏꯆꯥꯅꯨꯄꯤꯁꯤꯕꯨ ꯐꯅꯕ ꯑꯃꯨꯛꯇꯗꯤ ꯂꯥꯌꯦꯡꯕꯤꯌꯨ꯫ ꯇꯥꯗꯅ ꯍꯥꯏꯕ ꯁꯦꯜ ꯈꯨꯗꯤꯡ ꯄꯤꯖꯒꯦ꯫ ꯑꯩꯒꯤ ꯌꯨꯝꯐꯝꯗꯣ ꯌꯣꯜꯂꯕꯁꯨ ꯀꯔꯤꯁꯨ ꯑꯀꯤꯕ ꯂꯩꯇ꯭ꯔꯦ꯫ ꯏꯆꯥꯁꯤꯇꯪꯗꯤ ꯐꯅꯕ ꯂꯥꯌꯦꯡꯕꯤꯌꯨ." ꯈꯦꯂꯦꯟꯅ "ꯇꯞꯊꯧ ꯇꯣꯝꯕꯤ, ꯑꯩꯒꯤ ꯑꯉꯝꯕ ꯊꯥꯛꯇꯗꯤ ꯍꯣꯠꯅꯒꯦ꯫ ꯐꯅꯤꯗ ꯀꯔꯤꯒꯤ ꯐꯔꯣꯏꯗꯣꯏꯅꯣ?" "ꯑꯃꯨꯛꯇ ꯌꯦꯡꯕꯤꯌꯨ ꯗꯥꯗꯥ꯫ ꯑꯗꯨꯗꯤ ꯀꯩ ꯅꯨꯃꯤꯠꯇ ꯂꯥꯛꯆꯧ ꯍꯥꯏꯕꯅꯣ?" "ꯑꯩ ꯑꯣꯏꯅ ꯂꯥꯛꯀꯦ꯫ ꯃꯥꯅ ꯁꯤꯗ ꯂꯥꯛꯎ ꯍꯥꯏꯕ ꯌꯥꯔꯣꯏ." "ꯌꯥꯝ ꯅꯨꯡꯉꯥꯏꯖꯔꯦ ꯗꯥꯗꯥ꯫ ꯑꯗꯨꯗꯤ ꯅꯆꯜ ꯑꯃꯨꯛ ꯆꯠꯆꯔꯨꯈꯤꯒꯦ." ꯑꯁꯨꯝꯅ ꯇꯣꯝꯕꯤ ꯍꯟꯈ꯭ꯔꯤ꯫ ꯑꯗꯨꯒ ꯈꯦꯂꯦꯟꯁꯨ ꯃꯊꯪꯒꯤ ꯅꯨꯃꯤꯠꯇ ꯇꯣꯝꯕꯤ ꯍꯣꯏꯗ ꯂꯥꯛꯏ꯫ ꯑꯗꯨꯕꯨ ꯈꯦꯂꯦꯟꯅ ꯇꯣꯝꯕꯤꯒꯤ ꯀꯣꯟꯊꯣꯡ ꯍꯦꯛ ꯌꯧꯕꯒ ꯃꯁꯥꯗ ꯀꯔꯤꯒꯨꯝꯕ ꯁꯥꯎꯝ ꯑꯃ ꯐꯪꯕꯒꯨꯝ ꯇꯧꯔꯤ꯫ "ꯍꯩꯁ,
ꯁꯥꯍꯨꯝꯁꯤꯗꯤ ꯀꯜꯂꯤꯗ ꯆꯨꯝꯂꯦꯗꯅ ꯑꯩꯅ ꯈꯜꯂꯝꯕꯗꯣ ꯑꯁꯤ ꯍꯥꯏꯗꯨꯅ ꯆꯪꯂꯛꯏ꯫ ꯕꯦꯝꯃ ꯑꯩ ꯕꯦꯝꯃ ꯇꯣꯝꯕꯤ ꯅꯪꯕꯨ ꯀꯥꯏꯗ ꯂꯩꯒꯦꯅꯦ? ꯁꯅꯥꯔꯩ ꯇꯞꯅ ꯊꯣꯛꯂꯛꯇꯨꯅ ꯃꯥꯡꯒꯣꯜꯒꯤ ꯎꯞꯈꯣꯛꯇꯦꯟ ꯑꯗꯨꯗ ꯄꯥꯏꯗꯨꯅ ꯂꯦꯞꯂꯒ ꯂꯩ꯫ ꯕꯦꯝꯃ ꯅꯃꯥ ꯂꯩꯕ꯭ꯔꯥ? ꯁꯅꯥꯔꯩ ꯀꯔꯤꯁꯨ ꯈꯨꯝꯗꯅ ꯑꯗꯨꯃꯛ ꯈꯦꯂꯦꯟꯗ ꯌꯦꯡꯗꯨꯅ ꯂꯩ꯫ ꯇꯣꯝꯕꯤꯁꯨ ꯃꯄꯥꯜꯗ ꯊꯣꯛꯂꯛꯇꯨꯅ ꯗꯥꯗꯥ ꯂꯥꯛꯄꯤꯔꯦꯗꯅ ꯀꯥꯈꯠꯄꯤꯔꯣ꯫ ꯏꯕꯦꯝꯃ ꯇꯣꯝꯕꯤ ꯅꯆꯥꯁꯤ ꯌꯥꯝꯅ ꯍꯦꯟꯖꯤꯜꯂꯦꯅꯦ꯫ ꯑꯩꯅ ꯈꯪꯖꯕ ꯈꯔ ꯂꯩ, ꯑꯩ ꯑꯉꯝꯕ ꯊꯥꯛꯇ ꯍꯣꯠꯅꯔꯒꯦ꯫ ꯇꯥꯗꯅ ꯐꯅꯤ ꯍꯥꯏꯕꯗꯣ ꯍꯦꯛꯇ ꯄꯥꯡꯊꯣꯛꯄꯤꯔꯣ꯫ ꯑꯗꯨ ꯏꯕꯦꯝꯃ ꯅꯪ ꯋꯥꯈꯜ ꯂꯥꯟꯅꯗꯤ ꯈꯟ, ꯇꯥꯗ ꯅꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯍꯥꯏꯒꯦ꯫ ꯍꯥꯏꯕꯤꯌꯨ ꯇꯥꯗ꯫ ꯍꯧꯖꯤꯛ ꯂꯩꯀꯥꯏ ꯈꯨꯜ ꯑꯁꯤꯗ ꯊꯣꯛꯂꯤꯕ ꯑꯀꯤ ꯑꯈꯪ ꯄꯨꯝꯕꯁꯦ ꯅꯆꯥꯅꯨꯄꯤ ꯑꯁꯤꯅ ꯇꯧꯕꯅꯤꯅꯦ꯫ ꯍꯥꯏꯗꯤ ꯃꯥꯅ ꯄꯥꯏꯍꯩꯗꯕ ꯍꯩꯍꯩꯗꯕ ꯋꯥꯍꯩ ꯋꯥꯇꯥ, ꯍꯥꯏꯕꯗꯤ ꯏꯁꯝ ꯁꯝꯅ ꯍꯥꯏꯔꯕꯗ ꯄꯥꯍꯩꯗꯕ ꯂꯥꯏꯔꯤꯛꯀꯨꯝꯕ ꯑꯃ ꯄꯥꯔꯨꯔꯕ ꯃꯥꯜꯂꯤ꯫ ꯃꯔꯝ ꯑꯗꯨꯅ ꯊꯋꯥꯏꯁꯤꯡ ꯑꯗꯨꯅ ꯂꯩꯐꯝ ꯂꯩꯇꯗꯨꯅ ꯀꯣꯏꯄꯥꯏ ꯄꯥꯏꯗꯨꯅ ꯂꯩꯔꯦꯅꯦ꯫ ꯃꯔꯝ ꯑꯗꯨꯅ ꯃꯆꯤ ꯃꯆꯤ ꯂꯩꯗꯨꯅ ꯑꯀꯤ ꯑꯈꯪ ꯀꯌꯥꯁꯤ ꯇꯧꯔꯛꯂꯤꯕꯅꯤꯅꯦ꯫ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯆꯤꯡꯅꯔꯤꯕꯅꯤ꯫ ꯑꯗꯣ ꯇꯥꯗ, ꯅꯆꯜꯈꯣꯏꯗꯤ ꯀꯔꯤꯁꯨ ꯈꯪꯖꯕ ꯅꯠꯇꯦ꯫ ꯑꯗꯨꯅ ꯌꯥꯔꯒꯗꯤ ꯇꯥꯗꯅ ꯄꯨꯝꯅꯃꯛꯁꯦ ꯐꯅꯕ ꯑꯃꯨꯛꯇꯗꯤ ꯁꯤꯟꯕꯤꯌꯨꯕ꯫ ꯑꯩꯁꯨ ꯅꯍꯥꯟ ꯃꯈꯩ ꯈꯪꯂꯕꯁꯨ ꯇꯨꯃꯤꯟꯅ ꯂꯩꯔꯤꯕꯅꯤ꯫ ꯍꯥꯏꯗꯤ ꯃꯌꯥꯝꯒꯤ ꯊꯕꯛ ꯑꯁꯤꯗ ꯑꯩꯅ ꯃꯥꯏꯄꯨꯅꯅ ꯇꯧꯕ ꯍꯥꯏꯕꯁꯦ ꯑꯩꯒꯤꯗ ꯃꯥꯡꯖꯕ ꯑꯣꯏꯒꯗꯧꯔꯤꯕꯅꯤ꯫ ꯏꯁꯥꯁꯨ ꯁꯣꯛꯀꯅꯤ, ꯃꯇꯝꯁꯨ ꯃꯥꯡ, ꯏꯔꯜꯁꯨ ꯇꯤꯡꯅꯤ꯫ ꯑꯗꯨꯅ ꯈꯨꯜꯒꯤ ꯐꯝꯅꯥꯏꯕꯁꯤꯡꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯟꯅꯕꯗ ꯑꯩꯈꯣꯏꯅꯗꯤ ꯀꯔꯤ ꯇꯧꯔꯨꯅꯤ? ꯐꯔꯦ ꯑꯗꯨꯗꯤ ꯑꯩꯁꯨ ꯑꯃꯨꯛ ꯆꯠꯂꯨꯈꯤꯒꯦ꯫ ꯑꯩ ꯌꯨꯝꯗ ꯍꯦꯛꯇ ꯇꯧꯔꯒꯦ꯫ ꯃꯁꯤꯒꯤꯗꯃꯛ ꯋꯥꯔꯧꯔꯅꯨꯀꯣ, ꯑꯩ ꯍꯌꯦꯡ ꯑꯃꯨꯛ ꯂꯥꯛꯀꯦ꯫ ꯇꯣꯏꯅ ꯌꯦꯡꯁꯤꯟꯒꯅꯤꯗ ꯇꯥꯗꯅ꯫ ꯉꯁꯤꯗꯒꯤ ꯍꯦꯛꯇ ꯍꯧꯔꯗꯧꯅꯤ꯫ ꯅꯪꯒꯤ ꯅꯨꯄꯥꯅ ꯁꯥꯟꯅꯔꯝꯕ, ꯅꯆꯥꯅꯨꯄꯤꯅ ꯁꯥꯟꯅꯔꯝꯕ ꯄꯨꯝꯕ ꯑꯩꯅ ꯇꯥꯏꯅꯕ ꯍꯧꯔꯒꯦꯀꯣ꯫ ꯇꯣꯝꯕꯤꯁꯨ ꯑꯃꯥꯏꯕ ꯈꯦꯂꯦꯟꯗ ꯗꯈꯤꯅꯥ ꯈꯔ ꯇꯧꯗꯨꯅ ꯈꯦꯂꯦꯟ ꯃꯥꯁꯨ ꯆꯠꯈ꯭ꯔꯦ꯫ ꯑꯁꯨꯝꯅ ꯈꯦꯂꯦꯟꯁꯨ ꯆꯠꯈ꯭ꯔꯕꯗ ꯃꯇꯝ ꯈꯔ ꯂꯥꯌꯦꯡꯂꯕ ꯃꯇꯨꯡ ꯁꯅꯥꯔꯩ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯇꯧ ꯈꯔ ꯎꯕ ꯍꯧꯔꯛꯏ꯫ ꯁꯅꯥꯔꯩꯅ ꯏꯃꯥ ꯆꯥꯛ ꯂꯣꯏꯗ꯭ꯔꯤꯕꯣ? ꯏꯆꯥꯕꯨ ꯆꯥꯛ ꯂꯥꯝꯂꯕ꯭ꯔꯣ? ꯏꯁꯥꯁꯦ ꯏꯆꯣꯛ ꯆꯣꯛꯊꯩꯌꯦ, ꯆꯥꯛꯁꯨ ꯌꯥꯝꯅ ꯂꯥꯝꯃꯤ꯫ ꯅꯪꯒꯤ ꯀꯥꯗ ꯉꯥꯏꯍꯥꯛ ꯄꯣꯊꯥꯗꯨꯅ ꯂꯩꯔꯣ, ꯏꯃꯥꯅ ꯆꯥꯛ ꯂꯣꯏꯔꯒ ꯀꯧꯔꯛꯑꯒꯦ꯫ ꯑꯩꯁꯨ ꯀꯩꯀꯩ ꯇꯧꯁꯤꯜꯂꯛꯀꯦ, ꯏꯃꯥ ꯋꯥꯔꯝꯃꯅꯤ꯫ ꯇꯣꯝꯕꯤ ꯃꯆꯥꯒꯤ ꯑꯍꯣꯡꯕ ꯃꯇꯧ ꯑꯗꯨꯗ ꯃꯕꯨꯛꯅꯤꯡꯗꯗꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯔꯤ꯫ ꯌꯥꯔꯦ ꯏꯃꯥ ꯀꯩꯁꯨ ꯋꯥꯗꯦ꯫ ꯑꯗꯨꯗꯤ ꯉꯥꯏꯍꯥꯛꯇ ꯍꯤꯞꯂꯨꯒꯦ, ꯑꯩ ꯏꯁꯥꯁꯦ ꯍꯥꯟꯅꯒ ꯃꯥꯟꯅꯗꯦ, ꯏꯆꯣꯛ ꯆꯣꯛꯊꯩꯌꯦ꯫ ꯍꯣꯏ ꯄꯣꯊꯥꯖꯔꯨꯔꯣ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯃꯤꯔꯣꯜ ꯇꯥꯔꯛꯂꯕꯗ ꯇꯣꯝꯕꯤ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯍꯔꯥꯎꯖꯩ꯫ ꯈꯦꯂꯦꯟ ꯃꯥꯕꯨꯁꯨ ꯃꯄꯨꯛꯅꯤꯡꯗ ꯊꯥꯒꯠꯆꯔꯤ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯍꯣꯡꯂꯛꯄꯅ ꯃꯤꯔꯣꯜ ꯐꯖꯅ ꯇꯥꯔꯤ꯫ ꯁꯅꯥꯔꯩ ꯂꯩꯁꯥꯕꯤ ꯑꯇꯩꯒꯨꯝ ꯈꯨꯜꯒꯤ ꯄꯨꯈ꯭ꯔꯤ ꯑꯆꯧꯕꯗ ꯏꯁꯤꯡ ꯁꯣꯛꯄ ꯊꯣꯛꯂꯛꯏ꯫ ꯍꯥꯟꯅ ꯃꯤꯔꯣꯜ ꯇꯥꯗ꯭ꯔꯤꯉꯩ ꯃꯁꯝ ꯃꯅꯥ ꯏꯐꯥ ꯐꯥꯅ ꯂꯩꯔꯝꯕꯗꯨ ꯍꯧꯖꯤꯛꯇꯤ ꯀꯦꯅ ꯅꯥꯟꯅ ꯂꯩꯔꯕꯗ ꯄꯥꯈꯪ ꯃꯌꯥꯝꯒꯤ ꯃꯃꯤꯠ ꯊꯛꯍꯟꯕ ꯍꯥꯏꯕꯗꯨ ꯑꯣꯏꯔꯤ꯫ ꯁꯅꯥꯔꯩ ꯑꯗꯨꯛꯀꯤ ꯃꯇꯤꯛ ꯐꯖꯩ꯫ ꯏꯪ ꯇꯞꯂꯒ ꯃꯣꯡ ꯍꯥꯖꯗꯕ ꯃꯇꯧꯗꯨꯅ ꯍꯦꯟꯅ ꯄꯥꯈꯪ ꯀꯌꯥꯒꯤ ꯊꯃꯣꯏ ꯁꯨꯝꯂꯤ꯫ ꯃꯌꯥꯝ ꯑꯗꯨꯒꯤ ꯃꯔꯛꯇ ꯊꯧꯕ ꯀꯧꯕ ꯄꯥꯈꯪ ꯑꯃ ꯌꯥꯎꯔꯤ꯫ ꯊꯧꯕ ꯃꯥꯅ ꯁꯅꯥꯔꯩꯕꯨ ꯅꯨꯡꯇꯤ ꯅꯨꯃꯤꯠ ꯈꯨꯗꯤꯡ ꯂꯦꯞꯇꯅ ꯂꯨꯝꯕ ꯂꯥꯛꯆꯩ꯫ ꯊꯧꯕꯅ ꯏꯆꯜ ꯑꯝꯇ ꯉꯥꯏꯕꯤꯈꯣꯕ꯫ ꯏꯆꯜ ꯑꯩ ꯅꯪꯉꯣꯟꯗ ꯋꯥꯐꯝ ꯑꯃꯇ ꯅꯪꯒꯤ ꯈꯪꯅꯖꯕ ꯅꯨꯄꯥꯒ ꯂꯩꯕ꯭ꯔꯣ? ꯂꯩꯇꯤꯌꯦ, ꯀꯩ ꯃꯇꯥꯡꯒꯤ? ꯏꯆꯜ ꯑꯩ ꯅꯪꯕꯨ ꯊꯃꯣꯏ ꯁꯦꯡꯅ ꯅꯨꯡꯁꯤ꯫ ꯑꯩ ꯅꯪꯕꯨ ꯈꯟꯖꯔꯛꯄ ꯀꯨꯏꯔꯦ꯫ ꯑꯩꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯦ ꯑꯀꯥꯏꯕ ꯑꯣꯏꯗ꯭ꯔꯕꯗꯤ ꯑꯩꯒꯤ ꯋꯥꯍꯪꯁꯤꯒꯤ ꯄꯥꯎꯈꯨꯝ ꯄꯤꯕꯤꯌꯨ꯫ ꯂꯩꯁꯥ ꯀꯅꯥꯅ ꯊꯃꯣꯏ ꯈꯪꯗ꯭ꯔꯤꯕ ꯄꯥꯈꯪ ꯑꯃꯠꯇꯗ ꯈꯨꯗꯛꯇ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝ ꯄꯤꯒꯅꯤ? ꯏꯆꯜꯅ ꯑꯄꯥꯝꯕꯗꯨꯗ ꯍꯥꯏꯌꯨ꯫ ꯏꯕꯨꯡ, ꯅꯆꯜꯗꯤ ꯂꯝꯂꯥꯟꯕ ꯀꯅꯥꯒꯤ ꯃꯐꯝꯗ ꯅꯨꯡꯁꯤ ꯆꯤꯔꯣꯜ ꯇꯧꯗ꯭ꯔꯤꯌꯦ꯫ ꯑꯗꯨꯅ ꯏꯕꯨꯡꯒꯤ ꯅꯨꯡꯁꯤ ꯄꯥꯎꯈꯨꯝꯗꯣ ꯄꯤꯕ ꯏꯀꯥꯏꯌꯦ꯫ ꯏꯀꯥꯏꯒꯅꯨ, ꯅꯪꯒꯤ ꯄꯥꯎꯈꯨꯝ ꯑꯃꯅ ꯅꯪ ꯑꯩꯒꯤ ꯂꯥꯏꯕꯛ ꯂꯦꯞꯀꯗꯧꯔꯤꯕꯅꯤ꯫ ꯏꯕꯨꯡ, ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯁꯛ ꯈꯪꯖꯔꯛꯄ ꯀꯨꯏꯔꯦ꯫ ꯅꯍꯥꯟ ꯃꯈꯩ ꯏꯕꯨꯡꯅ ꯑꯩꯕꯨ ꯂꯣꯟꯅ ꯌꯦꯡꯖꯕ, ꯑꯩꯅ ꯎꯁꯤꯟꯅꯗꯕꯅꯤ꯫ ꯏꯕꯨꯡ, ꯑꯩꯕꯨ ꯏꯀꯥꯏ ꯈꯪꯗꯕꯤ ꯇꯥꯔꯗ꯭ꯔꯥ? ꯑꯩ ꯏꯕꯨꯡꯅ ꯍꯥꯏꯕꯗꯨ ꯌꯥꯔꯒꯦ꯫ ꯑꯩꯁꯨ ꯏꯕꯨꯡꯕꯨ ꯅꯨꯡꯁꯤꯌꯦ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯉꯁꯤꯗꯤ ꯊꯧꯕ ꯃꯥꯒ ꯅꯨꯡꯁꯤꯅꯔꯤ꯫ ꯊꯧꯕ ꯍꯥꯏꯔꯤꯕ ꯅꯨꯄꯥꯁꯤ ꯑꯃꯥꯏꯕ ꯑꯃꯅꯤ꯫ ꯁꯅꯥꯔꯩ ꯃꯥꯒꯤ ꯄꯨꯟꯁꯤ ꯋꯥꯔꯤ ꯊꯧꯕ ꯃꯥꯅ ꯂꯣꯏꯅ ꯎꯏ꯫ ꯁꯅꯥꯔꯩ ꯃꯇꯝ ꯀꯌꯥ ꯂꯩꯁꯥ ꯇꯝꯗꯨꯅ ꯀꯦꯅ ꯃꯧꯅ ꯂꯩꯖꯒꯗꯕ ꯃꯥꯕꯨ ꯃꯤꯃꯥꯟꯅꯗꯕꯤ ꯑꯃ ꯑꯣꯏꯅ ꯂꯩꯔꯛꯄꯅ ꯍꯧꯖꯤꯛ ꯋꯥꯈꯜ ꯇꯥꯔꯕ ꯃꯇꯝꯁꯤꯗ ꯆꯍꯤ 30 ꯆꯪꯂꯛꯄꯅ ꯊꯧꯕ ꯃꯥꯅꯁꯨ ꯀꯨꯏꯅ ꯂꯩꯍꯟꯅꯤꯡꯗ꯭ꯔꯗꯨꯅ ꯃꯈꯣꯏ ꯑꯅꯤ ꯆꯦꯟꯕ ꯍꯥꯏꯗꯨ ꯑꯣꯏꯔꯤ꯫ ꯁꯅꯥꯔꯩ ꯊꯧꯕ ꯃꯥꯒꯤ ꯃꯐꯝꯗ ꯍꯦꯛ ꯂꯩꯈꯤꯕ ꯃꯤꯀꯨꯞꯇꯨꯗꯒꯤ ꯃꯁꯥꯗ ꯂꯩꯔꯝꯕ ꯅꯨꯡꯉꯥꯏꯇꯕ ꯄꯨꯝꯕꯁꯨ ꯊꯧꯕ ꯃꯥꯅ ꯀꯨꯞꯁꯦꯟ ꯁꯦꯟꯅꯗꯨꯅ
ꯐꯠꯇꯕ ꯄꯨꯝꯕꯁꯨ ꯂꯩꯍꯟꯈꯤꯗ꯭ꯔꯦ꯫ ꯇꯣꯝꯕꯤ ꯃꯥꯒꯤ ꯃꯆꯥꯅ ꯈꯣꯡꯒꯨꯜ ꯇꯥꯅ ꯃꯌꯨꯝ ꯃꯀꯩ ꯄꯥꯟꯈꯤꯕꯁꯤꯗ ꯃꯄꯨꯛꯅꯤꯡꯗ ꯍꯔꯥꯎꯕꯇꯅ ꯊꯜꯂꯤ꯫ ꯏꯕꯨꯡꯉꯣ ꯊꯧꯕ, ꯏꯆꯥꯁꯤ ꯂꯨꯅ ꯇꯧꯕꯤꯌꯨꯀꯣ꯫ ꯅꯪꯅ ꯍꯦꯟꯅ ꯈꯪꯂꯤꯕꯗꯨꯅꯤ ꯏꯆꯥꯁꯦ ꯅꯨꯄꯤ ꯑꯣꯏꯕꯒꯤ ꯁꯤꯂꯝ ꯁꯤꯟꯊꯥ ꯀꯌꯥ ꯇꯥꯛꯄꯤꯒꯗꯕ ꯃꯇꯝꯁꯨ ꯂꯩꯔꯛꯇꯦ꯫ ꯑꯗꯨꯅ ꯊꯕꯛ ꯏꯪꯈꯥꯡ ꯀꯌꯥ ꯍꯩꯇꯕꯅꯤ꯫ ꯍꯧꯖꯤꯛꯇꯤ ꯃꯥꯒꯤ ꯃꯇꯝ ꯍꯥꯏꯗꯣ ꯂꯥꯛꯂꯕꯅꯤꯅ ꯏꯃꯥꯅ ꯐꯥꯗꯨꯅ ꯊꯝꯕꯁꯨ ꯌꯥꯗ꯭ꯔꯦ꯫ ꯑꯗꯨꯅ ꯅꯪꯒꯤ ꯅꯐꯝꯗ ꯂꯩꯔꯕꯅꯤꯅ ꯄꯨꯝꯅꯃꯛ ꯅꯪꯉꯣꯟꯗ ꯁꯤꯟꯅꯔꯕꯅꯤꯀꯣ꯫ ꯑꯁꯨꯝꯅ ꯁꯅꯥꯔꯩ ꯑꯃꯗꯤ ꯊꯧꯕ ꯃꯈꯣꯏ ꯑꯅꯤꯁꯨ ꯅꯨꯡꯉꯥꯏ ꯌꯥꯏꯐꯅ ꯄꯥꯟꯈꯤꯔꯝꯃꯤ꯫ ꯇꯣꯝꯕꯤ ꯃꯥꯁꯨ ꯋꯥꯔꯝꯕ ꯄꯨꯝꯕ ꯀꯣꯛꯂꯕꯗ ꯅꯨꯡꯉꯥꯏꯅ ꯂꯩꯈꯤ꯫